Kshetrimayum Yaima Memorial Trust na sinjaduna Kshetrimayum Subadani 50-year-long journey of literature Thamari Chuna Chupna Pangthokadaba Masigi Ani Suba Tha Oina Koina Symposium ama Sinjari Basida Lembirakliba Kai Khomdram Azasin Punamapu Kokmana Khurumjari Giyai Paraba Numitsida paper papi the resource persons moderator Punamang the election to Nalabire to Nakogi Symposium Gimaruiba Thomi Sarushiki Honanaba Tozagi Yan Hanbamaktada Kai Kunazarabi Masigi moderator on the election Bigadabi Professor Nahapam Aruna Devi former Dean School of Humanities Manipuri University Kanchipurbu Mayai Tangal election Binaba Nolok election Jari Duga Sigaloinena resource persons Dr. Khomdram Dorendro Devi Assistant Professor Department of Manipuri Kachingkuno College Dr. Haikruzam Roibala Devi Assistant Professor Department of Manipuri DM College of Arts Dhanamanjuri University Dr. Salam Santibla Devi Assistant Professor Department of Manipuri Nambol S. Hanoi College Punmamapu Da is the election Biraknaban Jari Amokasu Hal election Jari Kai Kumazarabi Moderator Professor Nahapam Aruna Devi Kamadi Haki as a resource person sing Punamak Mang the Lekat Piraknaba Pamlang the election Pinaba Mokasuhana Nolochari the Gakuki Sinjam Langjariba Singi Maikatagi Da is the election Biriba Sida Achamba Lengan Kudom Amamantang Tobinaba Mushinjari my honor Agachari Kai Kunazarabi Dr. Salam Santibla Devi Assistant Professor Department of Manipuri Nambol at Sanoi College Mathangda Dr. Haikruzam Roibala Devi Assistant Professor Department of Manipuri DM College of Arts Dhanamanjuri University Mathangda Dr. Khomdram Dorendro Devi Assistant Professor Department of Manipuri Kachingkuno College Dasu Chambalenyan Kudon Tambidam Hagachari Mathangda Kuki Thoram Sibu my partner Sui Angama Matayatana Kui Pantopangam Zanabagidamata Yai Patumi Nibaoina Maira Chukat Pinaba Masigi moderator Madi resource person Simbo Nolokchari Ngasigi Kshetrimayum Subadani gi Chahi Yankai Surapa literature gi Khongsat Sigi Kagi Ani Tha celebration Tawbadani Subatha Oina Koi Tawdariba Symposium Kagi resource person Oina election Biribi Nupi Ngantagi Oiba Team Sinsi Amadi Lembirakliba Pumnamapu Taramna Ombagi Warol Ama Koi Taminasi Koi Kai Kunazariba Uza El Memo Singh member Kshetrimayum Yaima Memorial Trust na Gitaram na pagi warol thambigan Lengen biriba Unamapu Kai Kungo Chari Nasigi Tharamsi Kshetrimayum Yaima Memorial Trust na Kamari VIV Kshetrimayum Subadani Saitini concept Chahi Yankai Surapagi September Thadagina January Ahanba
서로 파워 박토가다가 사이트기 페스티벌만이 아니라 술로고 야르바 아두르가 타오르시기 서로 아모에는 것이 노무기 장나이르비기 아이비기 분시 엄청 사이트다 마음을 까톡저럭바 떡저럭바 단도 아두기 서로 내인어바 서로 아모에나 노무기 심포시오 마치 방토기 결혼식이 마치 모델터 오이나 냉hin 비리비 거의 분노만이 가이 코노저리비 오자이베마 프로페서 retired Dean of Humanities Manipuri University 오자나 마치 모델터 오이나 냉hin 비바 오자위 가이 코노복자리 노복자리 aduga loinana ngasigi resource person thodona kai khumjari bi anda da Dr. Kangabam Memton Devi, Assistant Professor, Department of Manipuri, Kaking Kunau College, Matangda Dr. Khomdram Dorendro Devi, Assistant Professor, Department of Manipuri, DM College of Arts, Manipuri University, Matangda Dr. Salam Sanjivala Devi, Assistant Professor, Department of Manipuri, Number El Channel College. Ingin biri ahum buju Kshetrimayum Yaima Memorial Trust ki mai gai degi taram ukchari aduga mangda ingin biri ba masigi tharom si saruk ya biri ba Manipuri sanai ba iba IBC mingoina loina mak amam panbada mantik charbi natani anda unumapu Kshetrimayum Yaima Memorial Trust ki mai gai degi taram ukchari akhoi Manipuri sahitya haraga khoi punamana khangnare अंधविश्वास ऑर्थोडॉक्स की कुयोंगना योम लगा हवरक चारोपा मणिपुरी समाज मणिपुरी खुनाई सांग लगा मतमसी अदुम लगा अंधविश्वास ऑर्थोडॉक्स की कुयोंग लगी करम न नांथोक दगे मणिपुरी खुनाई ऐसी transform taunaba honabada adumlaba change ma social change ma puruknaba honabada Manipuri saitagi ai bisina laurakhiba thaudang lebirkhiba khudo dan ayam sinthabada loidaba Martini Masi Pova, Jama Surpa, Shida Aduna Hangana Yemuda Masishu Masi Pova, Manipuri Nupi Vishina, Manipuri Kunai, transform Tonava Honavada. Social change the Puruknava. Left na chathari paring namana generation by generation miro di chatharak putna masi judum chathari aduna koina mo masi ki thorom si khudum chab lawraga amtang hangan na yenga matam nadi Manipuri saiti gi aibi singi marakta ahanba mirondi loi khare Ani Shuba Mirol Luna Ngasidi Manipuri Saitagi Nupi Vishingi Lamjing Maira Oiraga Manipuri Saitana Tauna Pana
akan ba itak irei galoina na malem sida singna ba magaloina na ikai khunaba purakdi adu laba asidi mangjin tharaga chaliba ani shubha mirongi mingwaina panjaraba saita ai bisingi mingwaina panjarabada yamna panjaningi yamna loina mag amata chitadana hajaningi adu wai wakangjita pharokpa kharadang panjage awara papunamak koi punamakamenjen minasi aduna ani chuba mirongi piran bayraga mangin thaiba ai biluchin bisin yemerakta koina chauthokchari ngasigi tharamjigi moderator su paibiribi manipuri sahityakar singna puningda penjana nahapam aruna hairagada penjaba oja Manipur University ki retired professor Dean of Humanities Manipur matangda masigi tharamsegi aibi ma ki punsi musumana tawpa adugma contribution adubu nainari ba Kshetrimayum Subadani Devi matangda koina panba yai hawam Kshetrivati Khomdram Dorendro ibeman ayojikna mem chowi aramam mem chowi subaina lakpachina adagi loina na lae mayane pram lae ekachni lae salam sandibala lae adagi chobam subita lae sagon chimbila chini lae adu main to dana sagi koyam sandibala sida simba lakpachina Rajeshwari lae ani jiya Ganapriya yawe pareng si amagi matangda leptana sum lakpachina adi oja Kunjeshwari lere adagi koyi Imphal College ki principal obirambi oja Ranthoni yawe ibani aduna mayam si adagi CMC noyon chana hojiktabu 랭킹비래 치고 봐 마야암시 반바다 로이버 나이로이다 바이 비시니 가야다 마만 레이그라바 이나쿤그라바 마니푸리 사이트노 하이도 거기는 뭔가 마시 현재 하이저버기수 몇제대요 아두나 좀 마상마상 랩트는 거 시복 이래이바 사이링 와리 마짜기 memorial ki upanihas ki eche ki masida yawo sida nainarauda muhargadi kumari chanu yauri bani makam dawna hudu ongani adi sangita yauri bani mayam ji 좀 당무당 lakpachina masidi Manipuri nupi ai bisingi 상aba 이티하시 공자치다 yamna chauthokchaningai oiba ina khulaba Manipuri sahityadu oirare aduna masi sangai ai bi Kshetrimayum Subadani gi mahaki chahi yankai surakpa sahitya gi khongchachida Kshetrimayum Yaima Memorial Trust na thamari chukna tathajagadaba hogre amangida seminar tawre ai bi punsi maramda ngasi na Symposium sida tongan tuan bahiram ahumda puthoga sangai bi ahumna nainabi gi dawri ana sumba thoromasi anthona mamanyamre mathangi January yauding imarapsida trust na sinjaraga wari macha pabra natraga interaction tawudra interaction tawna site jida akoi Manipuri short story tha si kadai bo yore ani Manipuri upanihas ni karai bo wa sothari bage adudi kanana phukakani sumai tawduna ai bishingi amsunga iba singsu yaroga
ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇꯕ ꯅꯩꯅꯕ ꯃꯇꯝꯒꯤ ꯂꯩꯔꯤꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯈꯣꯡꯆꯠꯁꯤꯗ ꯀꯔꯝꯕ ꯃꯦꯊꯗ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯤꯇꯔꯦꯔꯤ ꯃꯦꯊꯗꯁꯤ ꯀꯗꯥꯏꯐꯥꯎ ꯌꯧꯔꯛꯑꯒꯦ ꯀꯗꯥꯏꯐꯥꯎ ꯅꯩꯅꯔꯛꯑꯒꯦ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯍꯩꯕꯅ ꯍꯩꯕ ꯈꯪꯕꯅ ꯈꯪꯕ ꯑꯗꯨ ꯈꯪꯗꯕ ꯍꯩꯇꯕꯁꯤꯡꯗꯁꯨ ꯏꯟꯇꯔꯦꯛꯁꯟꯁꯤ ꯇꯧꯔꯒ ꯃꯥꯟꯅꯕ ꯑꯃꯗ ꯁꯥꯍꯤꯇ꯭ꯌꯒꯤ ꯐꯖꯕꯗꯨ ꯄꯨꯔꯛꯅꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯨꯅ ꯃꯁꯤ ꯇꯁꯦꯡꯕꯗꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯔꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯐꯦꯁꯇꯤꯚꯦꯜꯁꯤ ꯃꯁꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯑꯩꯈꯣꯏ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯅꯗꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯅꯗꯤ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯈꯨꯌꯧꯅꯕꯅꯤꯅ ꯃꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯖꯈꯤꯗ꯭ꯔꯦ ꯑꯣꯟꯂꯤ ꯊꯥ ꯃꯔꯤꯁꯤꯒꯤꯗꯒꯤ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯒ ꯃꯔꯨꯑꯣꯏꯅ ꯃꯣꯗꯔꯦꯇꯔꯒꯤ ꯑꯣꯖꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯏꯕꯁꯤꯡꯒꯤ ꯑꯣꯏꯕ ꯂꯤꯇꯔꯦꯔꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯪ ꯑꯣꯏꯔꯁꯨ ꯇꯧꯕꯤꯕ ꯌꯥꯝ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯗ ꯃꯄꯥꯟꯒꯤ ꯑꯦꯛꯁꯄꯥꯔꯠꯁꯤꯡ ꯀꯧꯕꯤꯕ ꯃꯄꯥꯟꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯖꯕ ꯀꯥꯡꯕꯨꯁꯤꯡꯁꯨ ꯀꯧꯕꯤꯕ ꯃꯗꯨꯗꯒꯤ ꯂꯩꯔꯤꯕ ꯁꯦꯟꯕꯥ ꯊꯨꯝꯕꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯒꯅꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯊꯋꯥꯏ ꯌꯥꯎꯕꯁꯤꯡ ꯄꯨꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯃꯌꯥꯝꯗ ꯚꯛꯇꯤ ꯇꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯣꯜ ꯑꯗꯨꯒ ꯑꯣꯖꯥꯅ ꯁꯖꯦꯁ ꯇꯧꯕꯤꯔꯝꯕ ꯂꯤꯇꯔꯦꯔꯤ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕꯁꯤ ꯇꯁꯦꯡꯃꯛꯀꯤꯗꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯔꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣই ꯁꯪꯁꯊꯥꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯁꯨ ꯐꯦꯁꯇꯤꯚꯦꯜ ꯇꯧꯗꯨꯅ ꯃꯄꯥꯟꯒꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯑꯩꯈꯣꯏꯅ ꯎꯖꯕ ꯐꯪꯕ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯁꯨ ꯎꯠꯆꯕ ꯐꯪꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯣꯖꯥꯅ ꯄꯥꯝꯕꯤꯕ ꯑꯗꯨꯒ ꯑꯣꯖꯥꯅ ꯄꯥꯝꯖꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯁꯥꯍꯤꯇ꯭ꯌ ꯇꯧꯕ ꯈꯣꯔꯤꯔꯣꯜ ꯁꯨꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯄꯥꯝꯕꯅꯤ ꯑꯣꯖꯥꯒꯤ ꯁꯖꯦꯁꯟꯁꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯁꯖꯦꯁꯟꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯤꯅꯣꯠ ꯑꯦꯗ꯭ꯔꯦꯁ ꯕꯥꯏ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯨꯕꯗꯅꯤ ꯆꯦꯌꯔꯄꯔꯁꯟ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯌꯥꯏꯃ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯇꯒꯤ ꯊꯝꯂꯛꯄ ꯋꯥꯔꯣꯜ ꯑꯃ ꯇꯥꯃꯤꯟꯅꯁꯤ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯌꯥꯏꯃ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯅ ꯁꯤꯟꯖꯗꯨꯅ Kshetrimayum Subadani's 50-year long journey of literature haiba thauram masigi thamari chumna chathabadawba thauram masigi symposium masigi ngasi tawjagadawa pangthokjagadawa symposium one day long yoiba symposium masigi mayai tangbanda yangsinbiriba masigi moderator ikai kunajariba Professor Nahapam Aruna Devi, former Dean School of Humanities, Manipuri University, Kanchipur, Ayakna, Ikai Khomdram Dorendro. Aduga, ngasi Subadani's life and her contribution in Manipuri literature haiba hiram masida resource person oina wa ngangbigadauribi kai khunajaribi Dr. Khomdram Devi, Assistant Professor, Department of Manipuri, Khomdram College, Khomdram Dorendro, and Dr. Kshetrimayum Devi, Associate Professor, Department of Manipuri, Dem College of Arts, Dem U. Ayuna. Ikai Khomdram Dorendro, aduga Dr. Salam Santibula Devi, Assistant Professor, Department of Manipuri,
Nambol El Sanui College bu ikai khumnaba utjari aduga ngasigi asigumba symposium asigidamakta lengbirakliba Manipur ki ikai khumnajariba critics sing marumapa aduga ahlaman punnamak media gi kambu yauna ikai khumnaba utjari aigi maramda ngamgadawribanina thoidokna hainingai leite aigi isagi oinadi adubo Kshetrimayum Yaima Memorial Trust na kari torkadawrige haiba adugi wafam tamome munasu haipet panbirame literary festival amadi darkar oibra haina aisu masi darkar oi haina haina thamjari khoi makha chathakba 2026 asidadi aikoina literary festival ama soinana pangtok jagani haiwa wafamsi mayamanda thamjari aduga amana aikoina ni singsina aiba singsina siraga aikoina hingaida magi maramda masa hingaida karigumba amata tahodana sakhiba mayamse masi aigi oinade masi hingaida khara tahoba sisu phabra haina khalli maramdi aigi maramda iraiba ibirakadawriba ibirakraba mayam asina aingonda aigi writing da makata na irakpada yamna inot ama hana khalamdaba mayam ama khalakpagi nungaiba ma phaweba masi sigragadi adugi nungaibado amata phawrarodo ana hengingaida madugi nungaiba ama phawbado akhoi manipurda hengingaida seminar tawhibasi gitchandra ajadina mani aduga akhoi oja hiyanglamgi nabagisho aduga lekhidraba Dr. Jodasandra aduga isay sapada tapta jenta moisingsi hingaida tawki aduga imasigisu loina mapung phakhidrabasu magi seminar ama lekona sindana tawki masinatana makhatana torpagi pawdi thoidopa tade aduna ayakna anisuba mirror ahanbagi mirror imasi koigi mirror du madu nataba anisuba mirror laiba koigi mirror se masidesida ahobo oirena haraga masagi seminar se tawjabani makhatana koigi agi maramda ibira iba article mayamsi hawjik phawbada humphumuk leire criticism like ama January tang punma thoida phongjagadori Kshetrimayum Subadani magi khorerol damni ma haibasida thamgadori masida ibirakpasi ojaruna yauri masigi mangda lengchinbiriba khoi resource person aduga kumari leiriba Manipur gi khoi resource person khoi kano critics singse masi mayamna nungsibidana ibirakpasi masigi apunna ma phongjagadoribani aduna chaurangna aina hojik phawbada namni masi 60 mongni umpu mongni aduna adugumba potsi akhoni hingaida isa hingaida masi ma tawjagana madugi nungaiba ma phawjagado madu khakini aina tawjagadoribase aduga makhatana tawrkadoba mayamdudi yamna lei lari ama phonga akhona phongba matungda nainebase masisu aidi yamna darkar oi haina aina khanjajai aigi malematia asamba iral phongba matungda nainejabani ado asmaina nainabati kanaba mayamsi aiba sindadi yamna critics singse otongna magul le ghrabajani maramdi creative
खक्तना अखोई मगुन से लेप यादे क्रिएटिव खक्तना अखोई मगुन लेप यादे क्रिएटिव मयाम से लेपीगदोरिनी माने इरपदुदी सीनी है मयाम अमा अइबना खंदबा मयाम अमा तगदोरिबनी अदुना क्रिएटिव सिंगो अखोइना यामना इकाई खुंदफम थोई हाइबा वाफम से थमजरगा टेंशन जगह पनोंबा थागतचरी चेयरपर्सन Kshetrimayum Yaima Memorial Trust की चेयरपर्सन होने लाइब्रेरी भी Kshetrimayum Subadani लाइब्रेरी के सामने पवारोल अमा मयम तामिनरे तुगा मैडम की पुंछिता चाही यांखई खक्ता नतना इबगी लंबी सिदा डायमंड जुबली सेंटिनरी लोइनमक पांथोकपा ngamba ओइबियो हाबसे कोई मयाम की माइकेदगी थमजगे मथंग सिदि खोगी सिम्पोजियम की सरुक अमा ओइना यान हानबदा खोगी स्पीकर ngangbigadabi डॉक्टर कांगबम मेमतोम देवी Kshetrimayum Subadani की पुंसी अमसुम थबक हाइबा टॉपिक सिदा ओजागी वारोल थंबिगनी अदुगा सिकी मखाताबदि आई मॉडरेटर की मफमदा अदुम आई सिनजगे लेंशन बिरक्सी डॉक्टर कांगबम मेमतोम देवी Kshetrimayum Subadani की पुंसी अमसुम थबक पुनमकु कोनोन खुमजरी ahanu muktada dais lengsin biriba mai tangpa de lengsin biriba ai oja ai guru professor Mahapam Aruna Devi oja hu ikai khunaba uchaba golona na ikokno na khurumjari mathangda dais lengsin biriba akoi gi paper readersing amadi mang de lengsin biriba akhang ahi lai guru ithak thongbasing amadi ai colleague साइतबु थवाई यावना सेवा तौबीरिबा इबा आइबी पुनमकी मफमदा इकोकनोन खुरुमजरी लोइनना आइगी पेपर सी मयांगी मांगदा लांथोकसरी आइगी पेपर सी की ममिंग Kshetrimayum Subadani देवी की पुंसी अमसुंग थबक हाइबसी मणिपुरी साहित्य की इतिहास ता सकनाइरबा आइबी कया अमा थोकनरखरे मखोइना साहित्य की फजरबा लेचल कया खुदोल तंबीरमदुना ngasiदी मणिपुरी साहित्य असी मखल मखा कया की साहित्य की लेचल कयाना उकई लनगई चोलकरे मसक ममिंग नाइबा साहित्य कया अमा थोकनरखले मखोइ सिंधुगी मनुंगदा Kshetrimayum Subadani देवी मणिपुरी साहित्य की इतिहास ता सिथा होबो याररोइदबा चाउना मफम कंदुना लेरगदबा आइबी अमन Kshetrimayum Subadani देवी Kwakeithel Khomdram Leikai दा कोई अपोपगी मिंगना Kshetrimayum Yaima कवि अपोपी की मिंगना Kshetrimayum ओंबी थंबाल देवी कवि Kwakeithel Moirangpurel Leikai दा लेबा Khomdram Dorendro सिंहगा युम्बाल लंबी दा खोंगदामिनदुना मसानुपा अमा नुपी अमा लैरे Subadani angang ओइरिङैदगी क्लास 6-7 तंबा मतमदगी हौना सैरेंग इरई पिकलिङैदगी आउटबुक पाबगी हैनबी लैरई मसिना इनिंगबगी इथिल अमसु पीबनी हाइबे याय Subadani की छात्री ओइरिङैगी पुंसीदा इहो कयादा सरुक याकी महांगना क्लास 10 तमलिङै सही 15-13 सुरकपा मतमदा मांगख्रब इसेगी सुर हाइबा सैरेंग लै असि फोंखी असुमना साहित्य की लंबीदा खोंगदाबा हौरखी असिदा सुनतना Subadani तिनकी लाइकी दबी तौगे निंगबा थबकता हनबा नाइदबी थौना लैबी होटनबा तंदबी निंगहनबा लैतबी नुपी मचा अमा ओइना हौरई महांगना पिकलिङैदगी स्कूल की सरस्वती पूजाना सिंबा थौरम कयादा माइक पाइदना लाउबा मियामगी मकोक थोंनिंबना सिंबगी वाखलोन कया अमगा लोइनना हौरई महाग BA लोयरगा MA अमदी LLB पुन्ना मतम अमतदा तमखी LLB तमदिङैदा LMS लॉ कॉलेज असी गवर्नमेंट की कॉलेज ओहनबा छात्र सिंह इहौदा नुमित निफु मंगानी चुपना जेल द लैरखी जेल द लैरिङै मतमदा सिंसांग लाकपगी सनारै इकी लॉ कॉलेज की नुपी ओजा हाप्ती हाइबगी इहौ तौदुना नुपी ओजा हाफनगी असिगुंबदसु लुसिंगबी अमा ओइरई असिदसु नतना प्रिंसिपल की मफमदा दरखास्त इदुना छात्र सिंगी और फंदगी डिमांड तौदुना मसागी हक तांदुना मिंग चनबगी पैसा हंथानबना सिंबा थबक थौरम कयासु थौना लैना चथगी लेबाक समाजगी अवोनबा पोरकनी हाइबा थौना लैना सोंथोरखिबा मसा लैमा संस्थान असि यावदुना
Laibaki, Tabak Toram Kaya, the Sarugyaraki, College Tumbling Matamda, Laibak, Novel Asipongi, Lighting Asipong of Matunda, A Bigima Pamda, City, Anika Laki. Ahan Bagi City na, Nupi Masa, as Habi, Amani Irapani, Laibak Asipa of Badagi, Siragi Haina Kalambadu Tokuna, Mayang Miami Sebata, or Haina Kanduna, Nurse Training Sale, Hadana Iraki. Aduga, Amana, Nupa Amana Irapani, Aiti Punsisida, Nupini Iba like Pade, Adubu, Kshetrimayum Subadani like Laibak Par with the Gidi, Nupini Iba like Habase, Baba Yaba like Habase Kangle, Amatung the Gidi, Nupini Iba like Pazaragani, Hiba City is there, A Bigi Mapamda, Punky. City is a part of the Gidi. A bigi Tamoida, Hanbalay the Tona Hakalaki, Amadi Haiba, A bigi Wapamlay. Yum Palava Matunda, A Vina, Saitagi, Lambida, Kong Tangzin Bada, Imung Manuna, A Pamata Bibikide, Mane Bokna Subadani, Asokimatic support to it. Like Eva Matamda, A Papide, Cultural Forum meeting, Yao Ragating Halapada, Mamon, people can Katuna. Mong Masel Marakta, Wangang Nakini, Haibagi Mongda, Sauna Danaba, Katna Danaba, Melkat Piki Bangatani, Taudokaya, Subadanina Kawangamde, Manembu, Apopi Mamagum Kanzai, Subadanina, LLB, Lawyer Matunda, High Court Ki, Nong Tombam, Surzamanigi Makada, Logi Practice Toki, Mama Ibi Mana Uki Loiva Pamzade, Aduna, Manipur Government Tabak Pangduna, Supervisor in a Tabak the Sanki. Tabak Sanglava Matunda, Matong Masak Kambi, employee Ama Oina, Sing Man, Mana Tabak posting Makong Coding, Tur Salaki, Government Ki Service Tobi, Ama Oina, Isang Tauna, Matauda, San Taudang Yaki. Lam Kaya Tur Salakosina, A Bigi, Eva Matamda, He Namating Panki, CDPO Oina, Masi Kulda posting time. Masi Kul Sisu, Sekaro Kumbabagumna, Chronicle Oiva, Makoiki Zatiki, Oiva, Pazapazarva, Masakayale, have a say, Singi Singi Tongan, Tongan, Sanabi Kayama, Kanglaki, Madonna Subadani, Ibigi Masak, Oi, Masawai Sandrama Pavada, Avina, Mataugi, Mamai Onuna Kaksian Kide, Tur Adum Saki, Matak Tombo of Bisana Satanaba Kamki, Subadanina Angang, Popla Matunda, Ibagi Tabakta Hen, Sanselaki, Avina. Like Matang Pulai, Nupi Sintagi, Oiba Sangstan, Laimaron, Korzekol, Legol, Linkatpada, Azo Todang Yaraki, Lekolgi Hanba, Founder Secretary, Sukoiki. Saitagi Sangstan Kayagi member Oiraki, Saitagi Damakta, Tauna Pana Aki Valetana, Isang Tauna, Lamjen, Yang Seli, Subadanigi, Saitagi Komsetni. Subadani, Saitagi Puzarini, Saita Bulatsavini, Magi Punsidi Tabakni, Saita Tatawai Katok Saravani. Ninkiba, Unamak Tabak no Udbani, Subadanina, Apo Mapagi Maminda, Mapuro Vigi Yumda, Kshetrimayum Yaima Memorial Trust Linkatuna, President Oina Tabak Toram Kaya Pantokli, Asida Sunatana, Nupi Sintagi Oiba, Mahila, Gavamans, Saying Saidin Nabagi. Malemi Oiva Tag the Pangtopa Sangstan, Amasu, Mayum Maktada, Dosuyali, Hall, Linkatuna Pangtokli, Matang Asida, Subadanigi, Panbayaba, Wapam Amadi, Mahaki Pimeligi, Matangani. Siding the Kongo Oiduna, Wari Masagi, Atokupira, Pangduna, Ewart Kaya, Lighting Lavi, Subadanina, Saitaki Lambida, Tawai Pana Yaudunasu, Apan Maletana, Pongjin Yangna, Sienduna, Sahi Yankagi journey over. Asida, Kawaya Roidava, Magi, Putsigi Misakamadi, Mahaki Mapuroibani. Nupi Oibina Pana Yana Tauna Panabasu, Punsigi Kongpamda, let me Nariba, Mapuroibana, Sawalatata, here in Mai Pakwa, Selling Liver Lambi, the Sangsin Bangami, Matik Magun Kayana, Letting Lavasu, Subadani, Punsigi Tawadi, Mapuroibana Happy Bani. Hi, VI. Kshetrimayum Subadanina, Magi Punsida, Saitagi, Tongan Ba Jonar Kaya, the Puna, like Tara Manga Ponki, like Sindu Aina, Puna Tamzale, Masi, Matasta Patoxa, Adum Hayang Ponga Matam, the Kampiragani, Aduga, Masigi Matunda, Pixangi Oiva, Upon Magilari, Amasu, Subadanigi, Upon Bakolzai, Haina Mingtonba, February. Lisingani Supna Mangada, Kshetrimayum Yaima Memorial Trust na Pongre. Lepa Laitana, Larikaya Potokuna, Saireng, Warimasa, Novel, Angangi Larik Sing, Punsiwari, Radio, Drama, Film Script, Comic, Isay Make na Simba,
uthokliba Subadani gi punsigi thabak singgi masak makada matang sandokna pijari sairing ibi ama oina Kshetrimayum Subadani nupi ai bisingi Manipuri sahitya da chongthoraktuna sairing wari masa novel Khonjel Lilana singba kaya puthoraklaba matungda apunma sairing lairik ama oina puthorakpadi khwairakbam Anandini ni mahakna sajibu leihau mingthonba sairing lairik asi puthorai matangda lairang sajibu lairang haibani matangda ani suba oina Kshetrimayum Subadani Devina mangkraba isai sur ani suba mafong kanduna sairing lairik ase mahaki han boina Manipuri sahitya da khudol tambirai ai bi asina sahi yamna nauringai sahi tara taruk khaktangai ringai class 10 tamlingai matamda sairing lairik ase puthoki bani asumna Subadani gi sahitya gi kongo sairing na hoki matangda pigi wari amadi khudi oina lairiba lairik oina putholagadaba kanna sem sariba nahak lakpada haina maming thongadoriba sairing chama kunmuk yawa khudi lairik amasu thorang tongduna laire sairing masing yamna idrasu ai bigi khudida thona leibi isang thobi mina laksaba yadabi maramdam samaj mu sijabi haikibada kongdabi achangba feminist amagi masak magi sairing chingda uba phangi upanyas ki lamda Kshetrimayum Subadani Devina nauna sahitya gi lambi da khongdaduna sahitya gi lairik ama hana phongprabagi matungda laibak upanyas asi phonglai masigi matungda malem atia haina koba novel asi phonglai angangi sahitya da yumphom moba upanyas ase ikon konba poina phonglai novel asi da Sahitya Academy New Delhi na Sahitya Academy Bal Sahitya Puruskar lisingani sumna kunmari manapiraki ei bina LLB tamlingai da sahitya gi ihauda jail da numit nifu manga lerakpa matamda singsang lakpagi sanari haiba novel ama eki masisu pongna na bathorang tauri wari masa gi lamda sairing amadi novel khudul tamkhrabagi tungda wari masa ibi ama oina Manipuri sahitya da khongpham setna leblai ai bina wari masa manga matang phonglai napu ai kanano nunggi sinbal yening thana lakpada maisa amasung maisa asing iral asina singbani angangi sahitya amadi phonga warida ai bina khutharai ai bi asina hiram khudingda khutharak paga loinana angangi sahitya da su khutharai mama mapa mapu mabel ahallaman singna masa masu oiba singbu nungai ba wari libiduna budhi losing hena saukhatnaba lai hitingi thajawari phonga wari salan akal athau thona baba kaya gi wari libiduna angang singbu masagi nat culture satnabi kaya khangan bada achawa lokching kaya piriba maitai singi ngalingai matamdagi hauna leraklaba phonga wari pauro paukong kaya sannaduna hena phaba budhi lokching piriba asigumba phonga wari gi fajaraba masak ase ai bigi khutagi tongan ba saklon kaya da lam gi satnabi kaya ga loinana fajaraba phonga wari gi masak ai bina nauna sahitya da khudol tamlai angang singna pabada nungaiba wari oirna paraga libibada su nungaiba angakpa nungaibana thallaba wari kaya uduna angangi sahitya da khutharai Kshetrimayum Subadani gi ngaligi gi matamda pukhalakpa phonga wari gi ahanba lairikti laurembam indiraga punna iminaba prithvi gi phonga wari khara haibasini prithvi gi tungan ba lebak singda gi Korea Burma, Philippines, Tibet, Malaysia, Indonesia, China, Amadi, Mauritius, Nepal, Thailand, Mexico, Pakistan, Italy, Afghanistan, Iran, Poland, East Africa, Turkey, Bangladesh, Japan, Amadi Bharat ki ga punna phonga wari kunipan yauri masida aduga phonga wari sing asina angang singda nauna prithvi pumbagi oiba phonga wari gi angak panungai ba mahau amadi piba ngamle phonga wari ibi ama oina angang gi sahitya da kana ba amadi pire haiba yare amuka suhanna hanba laitana Kshetrimayum Subadani na masa mathanda gi mapung phaba phonga wari gi lairi awang nongpok ki phonga wari khara amadi bharat ki phonga wari khara mathang phonglaktuna angang sahitya da mapung phana phongdarakuna angang singi wakalda tongan ba lamsing gi sanabi culture masakta ko loinana thoidok hendok pa budhi losing phokta kaya gi gyan pibiduna tongan ba mahau piduna nungayanba phanganba ngaman ki ai bi asina hanba leitana angang singi
Bunsibu hena mangal pine na bawa kalon galoina na Manipuri pungawari gi mas lau bayaba pauro pokta budi lausingbu tambiba takpiba amadi pungawari bu komik oina puthokna angang singda hena interest lehna ba hotna ba ase yamna thagat ningai ni nupi aibi ama oina top ta ba wakalon asiba ekhoi mayamna aibi sigi damakta sakthok chaningai oi Illustrated Folk Tales of Manipur wari manga yawa comic book asi English singani subna tarada puthori comic book asida wari macha manga yawi Manipur gi khunga wari da thengnariba linariba ita laidi laikosang bi usek langmai dong sandrembi amadi saisra amadi rongmai kai amasung langbungni ai bigi angang gi larik ta hena mapung pana sangsil lakliba Like amadi English ani subna amagi the ponghiba Prajatantra Sapa Leba amagi wari haina maming tonba wari taret yawba like asini like si Manipuri children literature competition da English ani lisingamaga samapan maudranipan maudramapan gi oina mana phangkiba like asigi wari sing asidi punga wari dinate itihas amadi paurani ki oiba Bharat ki thauna amadi lausing minung si pokpo wari ni ai bagi hena mapong phaba angangi like amana English ngani supna kuni thoida pongba malem atia haina khangnaba novel asini like asi Lisingani supna kuni thoigi Sahitya Academy na Bal Sahitya Puraskar Award piduna ikai khona potki aibi Kshetrimayum Subadani na pungawari angang singna pabada tabada nungaina ba mawongda tungan ba loksing kaya piduna angang singna yengbada laina na ba paningba mawongda tungda asoba wari lichang amasu oiriba Malem atia Manipuri Sahitya da khudol tamlapasina aibigi hena hisingba angangi Sahitya da hena pungling lupa mapung bharaba ibigi kulantok ama uba phangle haibe yai Manipuri Sahitya da angangi Sahitya da khutharakasi aibi asina nupilaktagi hanbani asida sunatana angangi lairik oina puthorakliba Illustrated Folk Tales of Manipur gi wari sing English ta doktuna nanau phunga wari haina phongki hornbill bird the long arm dominate adagi tapta rengmai kai and landong my doll my mat sanarembi and saisra asina singba English la translate tongduna phongki konjen lila ibi amoina Subadani gi mafam Sahitya gi genre khuding da ko thabada natana ibi asina drama gi lamdasu meeting thamduna nupi dramatist ibi ama oina Sahitya da khongpham chena lepki Manipuri Sahitya da hiram khuding da nupa na khongau han khrabasu nupi aibisingi thauna lausingna no palaitana mating leina songthorapana lisingamaga samapan humputaret da MK Vinodini Devi gi asangba nongjabi chapong khabargi matungda khaidem pramodini amadi Subadani leading writer oina Manipuri Sahitya da drama gi lamda lakhiba galoina na atopa nupi dramatist kaya amasu matang thorakli Subadani gi khutagi Sahitya da drama manga khudol tambirai aigisu adhikar lai aigisu Mohon gi sember yening thana lakpada waksing gi nong asengba iral asina sengbani Subadani gi film ibagi lamdasu khutharai mahangna ahanbada feature film mari amasung short film taret PPC Guwahati gi tamak lei sigi wangmada marol lonba thamoi wakat haiba amasu ikre mahangna iba feature film mari gi manungda ahum lekham tol ise ton asengba iral amadi film singa se number loiraduna puthokduna utkare thamoi da kiramba kisi haiba film asimadi puthokna bagi process ta leire mahangna iba tingkhang satpa marol lonba thamoi wakat lockdown amadi isa gi damak ibo male henganu haiba male henganu yauna short film tare amasu puthokare ai bina puthokpa ahanba film lekham ton asi mahaki maisa amasung maisa haina mingthonba wari masagi laik te yawba aroi bu mikup haiba wari masa adu lekham ton haina maming onduna film oina masa mangna screenplay tawduna puthokpani matangna Subadani na biography gi khudi dasu mai pangna khutharai saknai na bakharagi punsi lisingani supna nipan da irai direct sida
tangla maming chatlaba maruiba sahitya kayagi maramda iduna masakta lay khardang panjarabada mapalamgi oina singlon wangmagi ngariyambam nabadi sawaijam brajesor thaudam babaton punna larik asida punsiwari punthama thoigi maramda saithaduna ibani manipur gi manungda oina khardang panjarabada mayengbam anandamohon Rajkumar Sitalji, Khomdram Khelchandra, Khongban Tabam Tolan, Laisram Virendra Kumar, Kumari, Thoibi, Maharaj Kumari, Vinodini, Khaidem Pramodini, Sonamani, Sarangtem Viramani, Kanod Kengu Hiu, Naurem Kalidaman, Kunjamon, Songtham Jamini, Rajkumar Mani, Pukhambam Kunjo, Aribam Chitresor, Yankom Bihari, Sri Virendra Singba, Maming Laira Mioi Kayagi biography iba like asimajo Manipuri Sahitya Kudol Tambiri. Environmentalist ama oina Kshetrimayum Subadani. Tongan ba yengda aibisina karam ba yengda Sahitya bunaina dona khud tharakpage haiba critics singi naina rolda eco criticism gi maramdasu maikai adongdagisu nainaba yaudaba nate masi mahoksadagi hauna Manipuri Sahitya romanticism ihou lakpada romantic poet singi khuida kaitharaklagadaba akoibagi phibamgi masak putrabasu mahosagi phajabada ngaujaduna makhoigi sairengi wakalgi ihopam adudi mahosagi lairembigi phajabada sangjaduna apenba nungaijaba phangjabagi masakdudi Manipuri Sahitya da koina uba pangkre adubu kaitharakleba olakliba manglakliba mahosagi lairembigi sakpham samaj asigi saktam asimakti haujiki anoba sahitya gi khudi khubong dokta mayek sengna uba phangli midyang somda yenglorbasu ai Subadani gi mafamda mahosagi lairembi bu nungsijaba environmental bu kanjaba pamai khudi magi khudi singda yawri ai asi environmentalist amagi miyeng dagisu yengba yai khudam oina ai gi singa maka samapan mongdra manga da phongki ba saideng lairik Vigi wari le yauriba nambul turel amadi mahausa saireng sing asida mioi bagi hingbada sangdraba yadraba masa kaya ecosystem kaitharakpadagi mangtharik liba masak sing yamna mayek sangna phongdokduna uli masida sunatana Subadani gi wari masa hinobon asida su ecosystem gi kaitharakpa masak yengsin binaba laitraba samaj gi miyamna tenglariba samasya kaya mayek sangna uli Sing kaya temtokduna maru koktokduna mahosagi khal kaitharakduna mioiba samajna awaba mayoknariba aibi khuida sauna mamitai lamkoi wari hiram khudingda khutharakliba aibina saitegi journal ama oiriba lamkoi wari gi matangda su sitharamde nungtigi phongba se phong naharol gi thodang se phong asida series 9 aibi gi lamkoi wari iduna hapki punsigi hidenda amasung Japan angak palamdam ama haina mingthonba ai bigi lamkoi wari Manipuri Sahitya da hudol tamduna phongna nabagi damakta thorang tawduna leire isai mayek ibi ama oina su amu Kshetrimayum Subadani Manipuri Sahitya gi thona lebi lamjen yangbi Sahityakar ama oibata natana isai mayek ibigi phil asida su ai bigi mafam amasu sauna kanduna leiri ai bigi puthokiba filam khudingda isai amamamdi adumak yaurabani asida sunatana ABSC isai ibi ama oina All India Radio gi approved releases ama suni Kshetrimayum Subadani na tawrakpa thabaksing Kshetrimayum Subadani magi tawki ningkiba thabakta hanba leitabi mathauna leibi mating leibi aibi ama oibata natana samaj gi ihou sadra gi ihou matam gi oiba thodok khudingda hanba leitana saruk yarkibi mathauna leibi nupi laktagi athoibi ama suni ani subalanjau matungda miyamna pendabadagi ihou kaya lakpada samaj gi onba purakani haina thauna leina somthorakkibi nupi singtagi oiba sangstan Manipuri Sanura le sembaru masalema semlaki asigumba sangstan asida naha oiribi nupi singna samajda onba purakani haiba wasakka loinana thauna leina somthukna rakibani sangstan asida yauduna Kshetrimayum Subadani Devi su saruk yaduna tabak thoram kaya chithadana saruk yarakhi class 10 tamlingai matamda masalema yauduna ihou kaya saruk yarakhi Subadani na BA loiraga LLB tamba matamda LMS Law College
oinaba khongjang changbada jail da numit nipu mangani laiki cultural forum ki member oina nupi oibana thengna halakpada nungai tabadagi hawam saitabadi deni ga punna nupi oibisingi sangsthana ama laiduna meeting ngana ga tawrabadi nungai gani haibana singba nupi oibigi polum dagi nathokpa ngamdabagi wafam kaya ama tanaki isang thobi Kshetrimayum Subadani na pendaba kaya laibadagi pramodini gi mafamda chatuna nupi oibisingi sangsthana ama linkatsi haibagi akanba initiative loduna pramodini na imasi binodini ga punduna leimarol korjaikol semki ahanba founder president Maharaj Kumari Binodini na oiki founder secretary Subadani na oiki leikol na achaw seminar Symposium ni singba program kaya pangtokna amadi award kaya piduna lakli asumda lingkhatkiba nupi singdagi oiba sangstan achida Subadani gi thodang yamna chawna lei Subadani gi apopa mapabugi mingda mapuroiba Khomdram Dorendro gi yumda the Suyali Hall linkatuna English singani supna kulumdoi gi January da Kshetrimayum Yaima Foundation semki mathangda trust onthokduna lairik phongba mana piba mathang lepa leitana Subadani na saite gi lamda thabak kaya paikhalakli ek asigi makada Subadani na trust asigi makada Subadani na Kshetrimayum Subadani gi apunba gi khorjai fiction gi apunba lairik ase lisingani supna kunmangada honglai Dr. Songtham Jamini Devi da trust asina ihan hana piba award Kshetrimayum Yaima and Thamal Memorial Lifetime Achievement Award isingani supna kunmari piduna ikai khumna utki mathangda amusu Subadani na malemgi oiba thakta nupi singi oiba saying saidinabagi thauram tha khudingi pangtokpa mahila kaiba mans Manipur linkhatuna sangstan asigi president oina lepalaitana saitagi thauram laurakli Kshetrimayum Subadani isam sambi aibi amanate mahakti lamdam sigi tanglabi humanitarian amasuni maki thamoida kathokpa amadi minungsigi mafam ama sakun duna lei haibasi aibi gi saita da neinaraga phangba natana thabak oina pangthokpagi khudam kaya amasu uba phangli aibi na tawba thabak singi manungda leita laira singda tawba dan achiju achawba masak amani makhong na satpa ngamdraba soinairaba miyo singda saichu amadi wheelchair kaya su piduna ason ana singda dan tawagi masak asimasu Subadani gi punchida tawrakpa thabak singi manungda sauraba miyoibagi mateng minungsigi masak amani haibase haijening Kshetrimayum Subadani na saitagi oirakpa sangstan member oirakpa sangstan singi amadi phanglakpa manasing mathangda pijari Subadani na aibi ama oina oibada natana saita da thawai yaujaba saita bu chapna honabada saita gi sangstan kaya amagi sum member oiraki aibina yauriba sangstha saita gi sangstan singadudi Manipuri Sahitya Parishad, the Cultural Forum Manipur, Naharol Sahitya Premi, Writers Forum Manipur, Leikol, Sangstan Dadi, Leikol Dadi, founder member Amasuni, Saipal, Sal, Short Story, Society India ki Vice President Amasuni. Asumna, Subadani na masing yalaba Sangstan kaya da yaudona, hanba leitana, Sahitya bu sakot na bukonari, Kshetrimayum Subadani na iba lairik singda, tongan mana kaya ma phangre aibigi wari masagi lamdasu mana kaya ma phangle aduga film gi lamdasu mana kaya ma phangle aduga Subadani gi film asengba idal film asida mana kaya amasu phangre tasengnamak asengba idal wari masa asi ekoi gi Manipuri Sahitya bu miyoiba samaj bu mamai sumba ngamba adugumlaba wari masa mani thamoi sokningai oiba matamsigi samaj gi yawon naharon singi mama mapa bu masak khangdaba asigumba mayambu para tambiningba feminist ama oibagi asengba saktam Kshetrimayum Subadani gi asengba iral sida nainabada matang sida mapam jadrasu yamna mayek sengna pali aduna film sida phangba award sidi aduki matik masing yamkre adubu karadang lokacharabada Best Film, Best Director, Prague Cine Award, Northeast Guwahati, Lisingani Supna Kulumdoi, Jury Mention Award, Kolkata, Lisingani Supna Kulumdoi. Handak ta sumna una amu mayama mathadok saramaga Best Producer International Film Festival, Bay of Bengal, Lisingani Supna Kunmanga, Best Feature Film, Outstanding Achievement, 6 International Film Festival, Lisingani Supna Kunmanga, Aurangabad.
Amadi Best Script Special Mention 6 Rosni International Film Festival Lisingani Sukna Kunmanga Aurangabad Asina Singma Masigi Film Sida Adukimatic Award Siamna Pankre Aduga Subadania Angang Saita da Pankraba Manasindi Best Story Award Masimalaire Adudagi Amu Kara Sawa Kaino Maya Sansan Mayama Tadu Saramnaga Saita Academy New Delhi Napiva Bal Puruskar Lisingani Sukna Kunmari Malem Atias Taida Pange Aduga Asida Sunatana ABSA Manipuri Saita Parisat Meghalaya Silong Napiva Saita Busan Lisingani Sukna Dara Manga Amadi Tongan Film gi Award Kaya Amasu Pangare Noinana National Amasung International ki Thakta Mana Kaya Amasu Pangare Loisilakpada Kshetrimayum Subadani Manipuri Saita da Tauriba Dana si Asoki Matik Yamkre Bigi Punsidi Tabakni Hanbanaidava Soktavanaidava Class 6 7 Tamingedagi Hauna Iba Horutuna Sahi Yankai Sanglava Zerni Asida Asisu Soktabeletana Saitaki the Maxen Sundun Honori Maitong Yami Saitaki Joner Kuding Sona Kutaribi ABC Magi Honazamana Manipuri Saitada Kshetrimayum Subadani Mapam Sauna Kandana Lehoragani Saitadi Samaj Michelni Samaj Mamitabani Asenga Pasava Saitadi Lotuna Tambayadi Adum namak masek mangal sandora patabani ayiba natraga ayibi aduna pothokli ba saite ki pothok sing ado saite samaj da kana ba piba aseng ba reality ki masak uttuna samaj sanskar to bangam ba ki gunna du chelaba kanda samaj adu aseng ba samaj adu samdok bangam ba ki mangal leiba haiba se masana taraba wapamni aduna hajaraba saite pothok ba haiba se tangai phade Subadani Saita da Pangliba Awards and Asina Navada, Kudong Sava Pangrabasu, Prediksina, Nina Naga Hena Masak Masu Topa, Helakigani, Bigi, Matik Magun Matona, Kundabakanba, Mana Tauzariba, Contribution, Mayam Asi Sakangviduna, Global Human Peace University na, Kshetrimayum Subadani, Honorary Degree, Piduna, Doctor of Literature Haiba Mintolasi Piduna, Ikai Kunabiki, Manipuri Korirolgi, Maikaida, Nupilaptagi, Hanba Honorary Degree Pibida Pasiam, Tatok Zaningaini, Adona Goinangasi, Kshetrimayum Subadani, Dr. Kshetrimayum Subadani Haina, Sakanari. And Makatana Aibi Asi na Pazaraba, Saitaki Masalkaya, Amasu, Kodol Tamlaktuna, Manipuri Saita, Nubi Oibigi, Minsat, Hena Kalatuna, Samaz Asibu, Apabalambi, the Lamzingbada, Saita Karsana, so what Todang Loraki, I say, I saw on a Tazaba Tamzari, Masiharaga, Imatanga Sitalation. Agatsari, Kamabo, Dr. Kamabo, Memton, Masiki, Symposium Siki, Yanglin Sabu Habatare. Sangai Rabi, IB, Kshetrimayum Subadani, Magi Wak, the Junction Ringagi Mamanda, Subadani, Unsi, Amasu Tabak, Magi, Unsi, Sikram Hainauri, Karikari, Toropage, Haibadohana, Ahanba, Paper Readersina, Tambikrabadina, Auditi, IB, Asigi Wak Mayam, Nainabada, Numaina, Toglagani, Asatoze, Anisuba, Symposium Asigi, Paper Reader of University, Dr. Khomdram Dorendro, Associate Professor, Dhanamanjuri University, Ojasina, Scholarsina, Latopigador University, Kshetrimayum Subadani, Pixanda, Nupi Satam, and Hibasini, Nupi activists, Amawinasu, Horapi, Kshetrimayum Subadani, Pixanda, Imaginative Wall Sida. Nupi Sikram Haina Ubage and Haibado, and Kogi Paper Readerna, Topigani Haina Kanjay, NCBC, Dr. Khomdram Dorendro. Jimmy Punamupu, Ikai Kunaba, Chabagaloina, Hanba Maktada, Dai the Sim Diva, Ikai Kunazari being a Siki, Symposium Siki, Moderator की पंखम नाम दलेंसिन बिगिबी इकाई खुनजरबी कोई ताकती तंबिरपी ओजाबु इपोंगुना खुंजरी लोइनना पेपर रीडर्सिंग मांग दलेंसिन बिरिबा अखंग अहि साइटगी लमदा थवाई हसंग यावना जेंबी सोंबिरिबा पुनमक सुपसिना इकाई खुनबु चेरे
ꯑꯩꯍꯥꯛꯀꯤ ꯇꯣꯄꯤꯛ ꯑꯁꯤ ꯑꯍꯥꯟꯕ ꯄꯤꯁꯤꯟꯖꯕꯗꯗꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯨꯕꯗꯅꯤꯒꯤ ꯐꯤꯛꯁꯟꯗ ꯅꯨꯄꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗ ꯊꯝꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯏꯕ ꯅꯩꯅꯕꯒꯤ ꯈꯣꯡꯊꯥꯡ ꯍꯥꯏꯗꯤ ꯆꯍꯤ 50 ꯁꯨꯔꯛꯄꯒꯤ ꯑꯏꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯏꯕ ꯃꯁꯛ ꯑꯁꯤꯒ ꯑꯩꯅ ꯆꯪꯁꯤꯜꯂꯛꯏꯕ ꯑꯗꯨꯒꯨꯝꯕ ꯅꯩꯅꯕꯒꯤ ꯈꯣꯡꯐꯝ ꯑꯃ ꯑꯣꯏꯕꯅꯤꯅ topic asida aihakna tawjariba approach ki mawong asi khajitang thaidokjarappadagi topic ki kanu asi topic asi aina asumna mingthona si pijare Kshetrimayum Subadani gi fiction da nupi amasung nupi gi punsi khongchat ama asumna thamjai anong bai approach amada thamnaba huna jabani punsi ai bigi punsi isel ka sagona na ai bigi century ba khut khut ba khui gi isel asiga tuna yengna ba huna jabani masida mapung phada ba khara makai isada pen phata ba khara su thokta bana de paper asi losilakpada madu matungda makhata na yengsinjaraga chenjokna gi tanja du lojagi haibasi aina paper sigi mamangda mangjongna na thamjari Pitrivigi oina yengbada ayibina ibagi Pitrivigi oina yengbada nupina ibagi lamda khongdara khibasi singnaba magaloina nani masi hairubagi maramdi nupina ibagi lamda changsilak khibasi samajgi oiba chawba yawol kaya sagal abagi matungdani nupana khulingba khunairolna dominate tawriba Pitrivi asida Nupi fibam asi nupa singdagi sothaduna lakhi mahi masingi lamdasu nupi singasi nupa singdagi thengthana phanglaki masi ayamba khunaidani sakhule hairiba europe khunaida phawa nupi singna mahi masing tambagi hak asi nupa ga manana phangba ngamkhide hiram punamakta khudong jaba phangliba nupana makhoina uheningba punsi mawong aduda nupi singna hinglaki thenglabsu thengna europe nupi singna mahi masin tambagi khudong saba phunglakuna ungning wakhalgi mangam pakthorokpadagidi europe khunaida nupi singna achauba ihau kaya chaglaki kristegi tarani pansuba sahi sagi athengba saruktagi hauduna rajniti gi semitlon gi culture gi amasung mahi masin yoiba ihau kaya leptana sangsinba horaki ihau singa sina thengkhang naina leptana changsilakuna nupina khunaida phongpham thokpa haksing talaki europe nupi singna makeup thoktuna hiram kayada phongpham thokpa hak talakiba asida education na chawba thodang loki nupina masabu sakhangjarappaga loinana khunaigi chanabina uhelliba makhoigi thak amasung punchi asibu makhoina pamjaba mawong aduda hinjanabagi adhikar talaki nupina nupa singa manana natraga makhoina pamjaba miyoibagi hak phanglaba mahingda hingnabagi pandamda changsilakpada kalamgi mateng lauraki makhoi iba horaki ahanbada nupa singna iriba mawong aduda iduna makhoida yauriba phongdokpa ngambagi sakti amasung hei singba adu uthorai masibu feminism gi ahanba phase feminine phase haina khangnari mathangda makhoina iriba khui singda masagi oiba phibam nupa khunaina semliba saktam aduda yaningdaba phongdoktuna makhoigi nunggi khonjel bu sapu leina phongdorakpa feminist phase changsilaki hojiti mai masingi thakda nupa singa manana lamjen yauba ngamlakpa amadi masagi oiba status ama khunaida kanba ngamlakpaga loinana nupina masagi oiba experience dagi phanglakpa wakhal loksing miyeng amasung miyeng kaya adu makhoigi oiba khui amasung khulan thokda iduna punchigi amasung khunaigi asengba masak kaya bu phongdoktuna female oiba khui da mai onsinnarakli masi nupi singna changsilakiba masagi hak tanbagi achauba ihau kaya ga chagona na oirakibani itihas ki khongjat yengbada इंग्राजी साहित्य दगी होना
ibagi lamda nupi bu mikap thohan nabagi machak khunki ba saidagi khui asi nupa ai basingdagi thoraki nongchub lamdamda Henry Ibsen Bharat da Sarachandra Chattopadhyay Manipuri site da Arambam Samarendra amasung RK Langbong khudam oina panbayai adum oina mak pak chauna yengbada nupa ai basingna yegliba nupi gi saktam asi makhoi gi miyengda uba makhoina pamba amadi makhoina uheningba saktam aduda singthaduna amadi yektuna lagli makhoina semliba nupi sing semliba saktam sing aduna nupi singi nungi asengba saktam makhoi gi saina makhoi gi apamba adugudi manung thitna utpa ngamde haibasi nupi singda phauriba ihulni nupa iba singna nupi bu lei oina mai oina lairembi oina natraga tamthira wasaktam da singtha duna yegliba aduga asengba khunaida yegliba aduga asengba khunaida nupi singna phangliba asengba punsi aduga samjinna bangamde haibasi mahi masin hairabi wakal khan bangamlabi nupi singi miengni aduna makhoi masana kalam paiduna nupi gi punsi amadi nungi saktam kaya bu yekna bokona rakhi yeglaki Bitribigi honglali ba yawongi itil lamdam asida su thenglab su thengna yawrki nupi ai bisingna thoroktuna nupi gi punsi makhoi gi nungi wakat khunai gi asoba sing yawna kiram kaya da khut thanaraki masi lamdam sigi nupi singna anowa siksa gi mangal punglakpadagi ni mahi masinna makhoi bu mikap thon ki thongna hakki Manipuri site da han banupi upanyaskar oikibi thoibi devi gi upanyas radha lising magsama panu manga dagi hona nupi gi nungi khonjal taba hoki ai bi thoibi na hangki nupi oibagi punsi haiba sibu asira karigumba thabak amatta su maning tauna tawjaba ngamdaba ponda thamba uche ka chap manaba asigumba panching asidagi kamdauna na thokpa ngamgadage radha chamaga lamai marphuma thoidagi lamyan bi ai bi khaidem pramodini amasung Maharaj Kumari Binodini gi khui sing da su khonjal asi taba phangki lamyan bi sing asigi matung tarak padadi ai bi kya thoroktuna sereng wari macha amadi upanyas da khut tharaktuna Manipuri site da ai bi singi mapham kanbada achauba thodang lorki makhoi gi manungda Kshetrimayum Subadani su amani Kshetrimayum Subadani sahi yamna nauna ibagi lamda khungda rakhibi ai bi amani masagi sahi kun shootingaida mahaki ahanba khui mangkraba isaigi sur haiba sereng lari asi lisingma samapun hungurama da phongi Sereng wari macha upanya site angangi site punchi wari radio drama film script film sei meye koming da jingba khui kya da khut tharaki fiction da mai puna na khut tharagli bi ai bi amani mahaki khutha dagi thoroki ba fiction gi khui sing adudi laibak upanyas nahaku ai gi kanano wari macha nunggi simbal wari macha yening thana lakpada wari macha maisha amasung maisa wari macha amadi asengba iral hariba sing asini upanyas ama wari macha gi lairi mari puna fiction gi lairi manga phongkre ai bigi upanyas laibak haiba sidagi hongna mahaki wari macha gi lairi sing asida mapung oina yegli basi nupi amasung nupi gi punsini tongan ba hiram amadi samaj gi samasya kaya utpa amasung nainaba wari macha kaya mahaki khurida ugo phanglabusu ayamba wari macha singdi nupi gi saktam natraga nupi na thengnariba samasya kaya yekduna khunaida nupi na hingliba mahinga amasung makhoi gi punsi poloi unaba honabani Ayibina Kunaida Uri Banupigi Pibam Amadi Tag Asida Nunang Pawu Loina, Karamba Pidna Nupigi Punsibu Mipal Tangdaba, Natraga Mahiyan Punsi, or Yetake Haibagi Mayon Takpa, Makalgi Satam Su Mahaki Kuida Sengwana Bopane. Hangana Yambada, Mahaki Warimasagi Iselasi, Ayibigi Hongliba, Punsi Iselasiga Iroinana, Puning Wakal Tamoy Gi, Mayon Kayasiga, Sagona Centamina, Pagi Masak Uwapangi. Ai bina sahi nauringai haibadi inkhalakpa matamda ikiba upanyas amasung wari macha singda lokhaliba hiram amasung samesya sing asiga khara thengtharaklaba matamda irakpa wari macha singda lokhaliba nainariba samesya singa marep amasung thak khenabagi masak sing uba phangi ai bida punsigi experience na pirakpa wakhal loksingna maram oiraga Uriba amadi Pauriba wakal miyengi ahongbasu mahaki khui singda mami tari. Nauringai punsi tangkagasi miyoibagi thamoida
anauba asa anauba miing kaya na mapung phana sakairakpa matamni tangkaksida miyoi lisatki asengba thawong oina miyoi kayana masagi punsibu mahaki akoibabu pamjaba sowong saktamda wakhalna sagatpa manglanda masa palanduna thamoi nungda yeksinaba honei manglan kaya sagali asigumba punsigi masajat asi kala amasung saitabu pamjaba masigi gunga loinana poglakpa miyoi singdadi thoidongna kalagi marichumlaba mahi luknabagi asoba tanjani Kshetrimayum Subadani su poglakpadagi hauna kalagi gun chenduna polakhibi amani haibasi mahangna sahi yamna nauna saitagi lamda khungdarakhiba asina uli इनखलप मतंगी कल्पनागी अवांग इथक इपोंबु अयिबिना मता चाना लुक्सिनब सुहनरखी महाकी खुगी सिंगदा मसिगी ममी सुतारी अयिबिना महाकी अकोइबदा उरिबा थेंगनरिबा कयागी मरक्तगी नुपी अमसुंग नुपीगी पुंसिबु हेना पुंगिंग चंगना अमसुंग कुपसिनना येंगिंखी हाइबसी महाकी फिक्शनदा तारिबा ममी असिना मयेक सेंगना उली mahangna uriba koibagi phibam amadi achumba kaya sing aduda ithak ipong kallaba inkhalakpa matamgi kalpanagi masu chaisinduna nupigi punsibu yekna bokonari ayi begi upanyas laibak ayi bina masagi sahi kun surokpa matamda ikiba amasung phongkiba khuini ayi bina tangna iramba khui ama oirabasu masagi sahi loinana masagi sahi yamna nauringai da iba oirabasu ayi bigi pungning wakhalgi mayon takpaga loinana wari liduna phongdokpa kalagi gunjenbi amani haibasidi khui asida adumok utkrabani nauringai matamdagi ayi bisubadani na khunaida laiba nupigi punsibu kupna yengba horakhi amadi makhoina thengnariba samasya kaya bu khangna bo honaki masigi mami upanyas asida mayek sengna tari उपन्यास असिगी अहोबदा सही नौना मराइबक थिहोरबी लाइबक नोंदमना मैसा लांगलबी लोचनीगी पुंसिना मैसा कया खांगलबगी तुंग पुंगनिंग थमोइबु लाक्सिनजदुना इंग तपलबा वाखलगी इसेना निंथीना चुबली पाइदुना पुंसिगी पागलबा इयाइदा नौरेल खुत्ता पाइदुना थिमाइ सुमना चेंथरकबगी मसक अमा उलाई कोट मतेम तंग लोखसरी खलंबनी पुंसी असे कौशिंग लक्ता तिंग ख्रसनु नोंगलै लक्ता मांग ख्रसनु अदुबु पामुरब मपु असिगी दमकी एहा नसी होबा हिंगली जवनगी पुंसी तंगकता थमोय कनखिबा राजुगा नुसी वाइथुंगदुना अनौब युंबान पुंसी तंगक खौरपदा ngairiङै लाइबक नोंदमना रोशनीगी पुंसीगी मायुन होंगखि नौना लुखरा ओइखि मपुरोय बगा लोइनाना अनौबा असागी मंगलान कया सगमिनखि एदुबु मायुन थुदेख्रबा लेपालगु निंबा कायरबा पुंसी ओइनखि मतंग असिदा इबिना मसागी पुंसी तंगकना पिरकपा वांगलबा कल्पनागी मयाई अदु मपाचाना सिजिनरई अकोइबदा उरिबा नुपीगी पुंसीदा खुनाइगी सनाबी मियेंग अमसुंग लाइबक नोंदमना चैथेंग पीरिबा असिदगी नानथोंगनबा नुपीना मसागी फिरेप लौजदुना मसागी पुंसीबु मसक थोकना हिंगनबगी थौना सागरपा चंगी हाइबसी फोंदोकना होनरई मसी महांगना रोशनीगी सतमदा हापतुना मयेक सेंगना उली अयिबिगी मियेंगना उरिबा नुपीगी समेसा अमा लोखतुना रोशनीगी मसे बिजयागी पुंसी मतेक अमा वारीगी इसेलदा हापचिंदुना खुनाइदा नुपीना फंगलिबा चैथेंगी मसक अमसु उनबा होनरी पिदोलबी नुपी कया मसागी मराइबक लेप्सबा ngamdana awa chaina khangna punsi loiki masi bijayaगी punsida mayek sengna uli yumbai minarabo matung nupa singna nupi bu mamal leitan lawpa makhoibu kokthorapa tatana thogli thauna yaudabana nupi sing adu masagi punsi bu koksing hinjaduna ningamdana loisinki roshnigi mase bijayasu masa nupa ama polabo matung mapuroibana topa nupi ama pusilapadagi mi ama oibegi masagi hak phangdana wakhal laina oiduna pusi longki नुपाना मिराई बिरबदा अनोबा फिरेप लौबकी महुता हलकपी हाइबा समाजना पीबा मिंथोलबु कीबदगी मपुरोइबा अमसुंग लोनबिगी सरी खांगदुना वाना हिंकी पुनमक्सी रोशनीगी यानिंखिदे नुपागी थौजाल तंगाइदुना हिंबा पुंसी महिंगदा महांगना थाजबा ngमखिदे नुसिबगीदमक ममल यामलबु पुंसीबु अरेमबदा थवाई थादोक्तुना मांगहनबसु पांखिदे समाजगी मिनोक मसाकीबदगी मसागी पुंसीबु पांगदबी ओइदुना पुंगनिंग फिरेप लेतबी ओइना मिसेल ओइखिबसु पांखिदे मदुगी महुता
ꯄꯨꯟꯁꯤꯕꯨ ꯑꯅꯧꯕ ꯃꯃꯜ ꯑꯃ ꯍꯥꯞꯇꯨꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄꯒꯤ ꯊꯧꯗꯥꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯅꯤ ꯔꯣꯁꯅꯤꯒꯤ ꯑꯁꯤꯒꯨꯝꯕ ꯑꯅꯧꯕ ꯐꯤꯔꯦꯞ ꯄꯨꯛꯅꯤꯡꯒꯤ ꯃꯥꯌꯣꯟ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯍꯥꯏꯕꯁꯤꯅ ꯃꯔꯨ ꯑꯣꯏꯔꯕ ꯆꯩꯉꯥꯛꯅꯤ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯁꯥꯅ ꯇꯝꯂꯤꯕ ꯂꯥꯏꯔꯤꯛꯇ ꯅꯠꯇꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯤꯕ ꯉꯝꯕ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯀꯌꯥꯁꯨ ꯊꯤꯗꯨꯅ ꯄꯥꯔꯛꯄꯤ ꯔꯣꯁꯅꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯐꯤꯔꯦꯞ ꯆꯠꯍꯟꯕꯗ ꯊꯕꯛꯀꯤ ꯃꯉꯝ ꯁꯥꯜꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯈꯤ ꯊꯥꯖꯗꯅ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯅꯣꯡꯗꯝꯅ ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯑꯃꯁꯨꯡ ꯃꯅꯦꯝ ꯑꯅꯤꯅ ꯑꯅꯧꯕ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯅꯕ ꯇꯛꯁꯤꯜꯂꯛꯄꯗꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ ꯃꯤꯑꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯄꯥꯝꯖꯔꯝꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯒꯤ ꯂꯝꯊꯨꯡ ꯊꯤꯕꯅ ꯃꯍꯥꯛꯀꯤ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯣꯏꯈꯤ ꯃꯁꯤꯅ ꯍꯨꯟꯗꯣꯛꯂꯝꯕ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯟꯗ꯭ꯔꯣ ꯍꯥꯏꯕ ꯈꯨꯡꯒꯪ ꯂꯝꯗꯝꯗ ꯂꯥꯏꯌꯦꯡꯁꯪ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯇꯥꯟꯈꯤ ꯑꯐꯕ ꯊꯕꯛ ꯇꯧꯗꯨꯅ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯂꯩꯅ ꯍꯤꯡꯅꯕ ꯍꯣꯠꯅꯈꯤ ꯄꯨꯟꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕ ꯑꯃꯗꯤ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯕ ꯍꯥꯏꯕꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯐꯪꯕ ꯆꯪꯏ ꯍꯥꯏꯕꯁꯤ ꯁꯥꯐꯨ ꯂꯩꯅ ꯍꯥꯏꯅꯕ ꯍꯣꯠꯅꯩ ꯎꯄꯟꯌꯥꯁ ꯑꯁꯤꯗ ꯑꯏꯕꯤꯅ ꯃꯔꯨꯑꯣꯏꯕ ꯆꯔꯤꯇ꯭ꯔ ꯑꯣꯏꯔꯤꯕꯤ ꯔꯣꯁꯅꯤꯒꯤ ꯊꯃꯣꯏꯗ ꯋꯥꯍꯪ ꯀꯌꯥ ꯋꯥꯀꯠ ꯀꯌꯥꯁꯨ ꯁꯃꯥꯖꯒꯤ ꯃꯥꯌꯣꯛꯇ ꯍꯪꯍꯜꯂꯤ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯃꯈꯣꯏꯒꯤ ꯍꯛ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯒꯤ ꯈꯨꯄꯥꯛꯅꯨꯡꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯊꯣꯛꯂꯛꯏ ꯅꯨꯄꯤꯗꯤ ꯃꯤ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯃꯈꯣꯏꯕꯨ ꯅꯨꯄꯥꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯌꯥꯕ ꯍꯪꯅ ꯁꯥꯕ ꯗꯦꯕꯤꯔꯥ ꯍꯥꯏꯕ ꯋꯥꯀꯠꯁꯤꯡ ꯇꯥꯕ ꯐꯪꯏ ꯃꯁꯤꯗꯗꯤ ꯑꯏꯕꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯨꯕꯗꯅꯤ ꯐꯦꯃꯤꯅꯤꯁ ꯑꯃꯒꯤ ꯏꯍꯨꯜ ꯄꯨꯕꯤ ꯑꯣꯏꯅ ꯂꯦꯞꯈꯠꯂꯛꯏ ꯑꯏꯕꯤꯒꯤ ꯑꯍꯥꯟꯕ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯤꯉꯩꯗ ꯐꯣꯡꯕꯅꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 15 ꯁꯨꯔꯛꯄ ꯃꯇꯝꯗ ꯐꯣꯡꯏ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯤꯡꯊꯣꯜꯁꯨ ꯑꯣꯏꯔꯤꯕ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯁꯨ ꯑꯏꯕꯤꯒꯤ ꯑꯋꯥꯡꯕ ꯀꯜꯄꯅꯥꯅ ꯁꯦꯝꯒꯠꯄ ꯋꯥꯔꯤ ꯑꯃꯅꯤ ꯈꯨꯟꯅꯥꯏꯗ ꯍꯤꯡꯂꯤꯕ ꯅꯨꯄꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯁꯃꯥꯖꯒꯤ ꯆꯠꯅ ꯂꯤꯛꯂꯝ ꯀꯥꯟꯊꯣꯛꯇꯨꯅ ꯊꯣꯔꯛꯄ ꯊꯦꯡꯅꯩ ꯃꯁꯤꯗ ꯈꯨꯟꯅꯥꯏꯅ ꯅꯨꯄꯤꯕꯨ ꯃꯔꯥꯜꯁꯤ ꯃꯈꯣꯏꯒꯤ ꯁꯛꯇꯝꯗ ꯑꯃꯨꯕ ꯀꯥꯂꯤꯅ ꯇꯩꯁꯤꯜꯂꯤ ꯑꯊꯤꯕ ꯃꯤꯡꯗꯥꯞꯄꯤ ꯑꯗꯨꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯈꯛꯇ ꯅꯠꯇꯦ ꯍꯤꯡꯕ ꯑꯃꯗꯤ ꯍꯤꯡꯗꯕ ꯌꯥꯗꯕ ꯍꯥꯏꯕꯁꯤꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯌꯣꯟ ꯍꯣꯡꯈꯤꯕꯅꯤ ꯅꯨꯄꯤꯒꯤ ꯃꯔꯥꯜ ꯊꯤꯗꯨꯅ ꯃꯤꯡꯗꯥ ꯊꯤꯕꯗ ꯊꯪꯂꯤꯕ ꯈꯨꯟꯅꯥꯏꯅ ꯑꯁꯤꯒꯨꯝꯕ ꯇꯉꯥꯏꯐꯗꯕ ꯐꯤꯕꯝꯁꯤꯕꯨ ꯈꯪꯍꯟꯕ ꯄꯥꯝꯂꯤ ꯑꯏꯕꯤꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕ ꯍꯥꯏꯕ ꯅꯨꯄꯥꯒꯤ ꯁꯛꯇꯝ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯈꯨꯟꯅꯥꯏꯒꯤ ꯃꯤꯠꯌꯦꯡꯗ ꯂꯩꯍꯟꯅꯤꯡꯕ ꯑꯆꯨꯝꯕ ꯃꯤꯠꯌꯦꯡ ꯑꯗු ꯁꯛꯇꯝ ꯑꯁꯤꯗ ꯍꯥꯞꯅꯕ ꯍꯣꯠꯅꯔꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯆꯔꯤꯇ꯭ꯔ ꯑꯣꯏꯔꯤꯕꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯒ ꯀꯥꯏꯅꯈꯤ ꯃꯃꯥ ꯃꯄꯥꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯅꯤ ꯍꯥꯏꯅ ꯊꯥꯖꯈꯤꯕ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯏꯕꯣꯌꯥꯏꯅ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯂꯩꯔꯝꯕ ꯃꯔꯟ ꯄꯨꯝꯅꯃꯛ ꯇꯨꯡꯈꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯔꯛꯇ ꯃꯄꯨꯔꯣꯏꯕꯅ ꯅꯤꯁꯥ ꯊꯛꯆꯤꯜꯂꯒ ꯑꯣꯠꯅꯩꯕ ꯐꯨꯕ ꯃꯆꯥꯕꯨ ꯁꯤꯟꯆꯤꯠꯇ ꯐꯨꯕ ꯂꯪꯕ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯈꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯏꯅꯨꯡꯃꯛ ꯅꯨꯡꯁꯤꯈꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯆꯥꯕꯨ ꯌꯣꯛꯄ ꯉꯝꯅꯕ ꯃꯁꯥꯕꯨ ꯃꯤ ꯑꯣꯏꯅ ꯍꯤꯡꯅꯕ ꯄꯥꯝꯕꯩ ꯊꯤꯔꯛꯄꯗ ꯁꯅꯥꯇꯣꯝꯕꯗ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯟꯈꯤ ꯃꯇꯦꯛ ꯑꯃ ꯁꯝꯖꯤꯟꯖꯔꯒ ꯍꯧꯖꯤꯛꯇꯤ ꯀꯣꯠ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯅꯪꯒꯤ ꯑꯣꯏꯗ꯭ꯔꯦ ꯃꯇꯝ ꯑꯃꯗꯗꯤ ꯅꯪꯒꯤ ꯁꯦꯒꯥ ꯇꯥꯡꯅ ꯂꯩꯖꯔꯝꯕꯅꯤ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯅꯥꯀꯥꯗ ꯂꯩꯔꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯅꯍꯥꯛꯁꯨ ꯈꯜꯂꯨꯗꯣ ꯁꯤꯔꯒꯦ ꯍꯦꯛ ꯅꯤꯡꯕꯒ ꯁꯤꯕ ꯌꯥꯕꯗꯤ ꯅꯠꯇꯦꯗꯣ ꯏꯊꯟꯇ ꯑꯣꯏꯔꯕꯗꯤ ꯐꯩ ꯏꯆꯥꯁꯤꯡꯁꯤꯗꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯩꯍꯥꯛꯁꯨ ꯆꯣꯡꯁꯤꯟꯕꯅꯤꯗꯣ ꯃꯍꯩ ꯍꯩꯖꯗꯕꯤ ꯄꯥꯡꯒꯜ ꯌꯥꯎꯖꯗꯕꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯊꯃꯣꯏꯒꯤ ꯈꯣꯟꯊꯣꯛ ꯑꯁꯤꯗ ꯃꯈꯣꯏꯒꯨꯝꯕꯤ ꯀꯌꯥꯅ ꯂꯥꯏꯕꯛ ꯊꯤꯔꯛꯄꯗ ꯎꯄꯥꯏ ꯂꯩꯇꯅ ꯋꯥꯔꯦꯞ ꯂꯧꯔꯛꯄꯒꯤ ꯃꯁꯛ ꯑꯗꯨ ꯎꯠꯂꯤ ꯐꯤꯕꯝ ꯃꯇꯝꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯑꯣꯏꯗꯨꯅ ꯁꯤꯜꯂꯛꯄꯗ ꯁꯃꯥꯖꯗ ꯍꯤꯡꯂꯤꯕ ꯃꯇꯨ ꯁꯣꯜꯂꯕ ꯅꯨꯄꯤꯁꯤꯡꯗꯗꯤ ꯍꯦꯟꯅ ꯆꯩꯊꯦꯡ ꯐꯪꯍꯜꯂꯤ ꯍꯥꯏꯕꯁꯤ ꯑꯏꯕꯤꯅ ꯎꯠꯅꯕ ꯍꯣꯠꯅꯩ ꯑꯀꯟꯕ ꯅꯣꯡꯂꯩꯒꯤ ꯁꯍꯨꯝꯅ ꯇꯥꯡꯒꯣꯏꯒꯨꯝꯂꯕ ꯄꯨꯟꯁꯤ ꯀꯌꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯍꯟꯈꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯂꯧꯈꯠꯇꯨꯅ ꯏꯕ ꯋꯥꯔꯤ ꯃꯆꯥꯁꯨ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯊꯦꯡꯅꯩ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡ ꯂꯩꯕ ꯂꯝꯗꯝꯁꯤda ꯂꯥꯟꯃꯤꯗ ꯑꯍꯦꯟꯕ ꯁꯛꯇꯤ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯗ ꯃꯇꯨ ꯁꯣꯜꯂꯕ ꯅꯨꯄꯤꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯐꯪꯍꯟꯈꯤ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯁꯤꯝꯂꯥꯒꯤ ꯄꯨꯟꯁꯤꯁꯨ ꯃꯁꯤꯅꯤ ꯆꯤꯡꯗ ꯑꯣꯖꯥ ꯑꯣꯏꯕ ꯂꯥꯛꯈꯤꯕ ꯅꯣꯡꯂꯩ ꯉꯥꯟꯕꯒ ꯅꯨꯡꯁꯤꯅꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤ
ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯐꯪꯖꯈꯤ ꯑꯗꯨꯕꯨ ꯁꯃꯥꯖꯅ ꯁꯦꯝꯕ ꯙꯔꯃꯒꯤ ꯄꯜ ꯀꯤꯕꯗꯒꯤ ꯅꯣꯡꯂꯩꯉꯥꯟꯕꯅ ꯃꯃꯥ ꯃꯆꯥꯕꯨ ꯌꯨꯝꯗ ꯄꯨꯕ ꯉꯝꯈꯤꯗꯦ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯤ ꯑꯁꯤꯝꯂꯥ ꯆꯤꯡꯗ ꯂꯥꯂꯧꯕ ꯊꯤꯕꯒꯤ ꯅꯃꯥꯗ ꯅꯨꯄꯤꯗ ꯆꯠꯊꯕ ꯂꯥꯟꯃꯤꯒꯤ ꯑꯋꯣꯠ ꯑꯅꯩꯒꯤ ꯆꯩꯊꯦꯡ ꯐꯪꯈꯤ ꯃꯤꯍꯥꯠꯄꯤ ꯑꯣꯏꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ ꯋꯥꯔꯤ ꯃꯆꯥ ꯈꯔꯗꯗꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯐꯣꯡꯗꯣꯛꯆꯕ ꯉꯝꯗꯕꯒꯤ ꯄꯨꯛꯅꯤꯡ ꯐꯣꯡꯗꯣꯛꯆꯕ ꯉꯝꯗꯕꯒꯤ ꯃꯩꯁꯥꯅ ꯃꯩꯋꯥꯏꯕ ꯑꯍꯜ ꯂꯃꯟꯒꯤ ꯑꯊꯤꯡꯕꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯣꯏꯈꯤꯗꯕꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯂꯣꯏꯁꯤꯟꯈꯤꯕ ꯋꯥꯔꯤ ꯂꯣꯏꯁꯤꯟꯈꯤꯕ ꯅꯨꯡꯁꯤ ꯃꯔꯤ ꯎꯠꯄ ꯋꯥꯔꯤ ꯃꯆꯥꯁꯤꯡꯁꯨ ꯊꯦꯡꯅꯩ ꯃꯁꯤ ꯑꯏꯕꯤꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯈꯠꯂꯛꯄ ꯍꯤꯔꯝ ꯑꯣꯏꯒꯅꯤ ꯃꯁꯤꯗꯒꯤ ꯇꯣꯞꯅ ꯇꯥꯔꯛꯄ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯁꯨ ꯄꯨꯟꯁꯤ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯅꯤ ꯄꯥꯡꯒꯟ ꯁꯣꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯨꯄꯤꯁꯤꯡꯕꯨ ꯂꯝꯖꯥ ꯅꯝꯊꯦꯛꯅꯕꯒꯤ ꯋꯥꯊꯣꯛ ꯇꯠꯇꯅ ꯊꯣꯛꯂꯤ ꯃꯁꯤꯗ ꯈꯨꯟꯅꯥꯏꯒꯤ ꯃꯤꯅꯣꯛ ꯀꯤꯕꯗꯒꯤ ꯂꯣꯟꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥꯒꯤ ꯏꯖꯠꯀꯤꯗꯃꯛ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯀꯣꯝꯕꯤꯔꯩꯅ ꯇꯣꯝꯕꯕꯨ ꯃꯈꯨꯠꯃꯛꯅ ꯍꯥꯠꯂꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯕ ꯂꯤꯟꯊꯣꯏ ꯉꯝꯕꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯍꯥꯏꯗꯣꯛꯇꯨꯅ ꯈꯪꯍꯜꯂꯤ ꯂꯤꯟꯊꯣꯏ ꯉꯝꯕꯅ ꯀꯣꯝꯕꯤꯔꯩꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯧꯁꯤꯟꯈꯤ ꯋꯥꯔꯤ ꯑꯁꯤꯃꯛꯁꯨ ꯈꯨꯗꯣꯡꯊꯤꯕꯅ ꯂꯥꯡꯒꯣꯏ ꯆꯜꯂꯕꯤ ꯅꯨꯄꯤꯁꯤꯡꯅ ꯊꯧꯅꯥ ꯐꯅ ꯍꯤꯡꯅꯕꯒꯤ ꯍꯛ ꯂꯩ ꯍꯥꯏꯕ ꯎꯠꯂꯤꯕ ꯋꯥꯔꯤ ꯃꯆꯥꯅꯤ ꯃꯈꯣꯏꯕꯨ ꯁꯛꯈꯪꯕꯤꯒꯗꯕꯅꯤ ꯍꯥꯏꯕ ꯈꯣꯟꯖꯦꯜꯁꯨ ꯄꯨꯔꯤ ꯅꯨꯡꯒꯤ ꯆꯤꯝꯕꯥꯜ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗꯁꯨ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯀꯌꯥ ꯁꯦꯝꯒꯠꯄ ꯊꯦꯡꯅꯩ ꯅꯨꯡꯁꯤ ꯏꯆꯦꯜꯗ ꯆꯩꯊꯦꯡ ꯐꯪꯂꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯊꯃꯣꯏꯒꯤ ꯃꯩꯁꯥ ꯐꯣꯡꯗꯣꯛꯄ ꯋꯥꯔꯤ ꯃꯆꯥꯒꯤ ꯈꯨꯠꯏ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯊꯦꯡꯅꯔꯤ ꯑꯗꯨꯕꯨ ꯅꯨꯡꯒꯤ ꯆꯤꯝꯕꯥꯜ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯃꯗꯤ ꯅꯨꯄꯤꯅ ꯃꯁꯥꯒꯤ ꯏꯖꯠ ꯀꯤꯗꯃꯛ ꯁꯤꯡꯅꯗꯨꯅ ꯂꯃꯟ ꯈꯨꯝꯕꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯄꯒꯤ ꯃꯁꯛꯅꯤ ꯃꯁꯤꯁꯨ ꯄꯨꯟꯁꯤ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥꯁꯤꯗ ꯊꯤꯝꯗ ꯃꯥꯟꯅꯕ ꯃꯁꯛ ꯎꯕ ꯐꯪꯏ ꯊꯥꯖꯅ ꯄꯥꯡꯈꯠꯂꯛꯄꯗ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗꯗꯤ ꯅꯨꯄꯤꯕꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯒꯨꯟ ꯆꯦꯜꯍꯟꯕ ꯄꯥꯝꯕ ꯃꯤꯠꯌꯦꯡ ꯐꯣꯡꯗꯣꯛꯇꯨꯅ ꯎꯠꯂꯤ ꯅꯨꯄꯤꯅ ꯅꯤꯡꯇꯝꯕꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯃꯩꯁꯥ ꯂꯥꯡꯍꯜꯂꯤ ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯋꯥꯈꯜ ꯑꯃꯁꯨꯡ ꯂꯤꯆꯠ ꯍꯣꯡꯗꯣꯛꯇꯨꯅ ꯑꯆꯨꯝꯕ ꯐꯖꯕ ꯂꯤꯆꯠꯅ ꯂꯩꯇꯦꯡꯕ ꯍꯥꯏꯕꯁꯤꯁꯨ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯔꯥ ꯇꯞꯅ ꯍꯤꯡꯕꯗ ꯆꯪꯏ ꯍꯥꯏꯕꯁꯤ ꯎꯠꯅꯕ ꯍꯣꯠꯅꯩ ꯃꯔꯤꯗꯨꯒꯤ ꯃꯉꯥꯜꯗ ꯑꯣꯏꯖꯒꯦ ꯑꯩꯗꯤ ꯃꯩꯔꯥꯟꯕꯤ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗꯕꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯃꯁꯨꯡ ꯄꯨꯟꯁꯤꯗ ꯌꯩꯔꯛꯂꯤꯕ ꯆꯩꯅꯥ ꯑꯗꯨ ꯎꯠꯅꯕ ꯍꯣꯠꯅꯔꯤ ꯏꯃꯥꯏꯊꯛꯀꯤ ꯈꯥꯡꯄꯣꯛ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗꯗꯤ ꯑꯏꯕꯤꯅ ꯂꯣꯛꯇꯥꯛꯀꯤ ꯐꯨꯝꯗꯤ ꯃꯊꯛꯇ ꯌꯨꯝ ꯁꯥꯗꯨꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯍꯤꯡꯕ ꯁꯤꯕꯒꯤ ꯃꯔꯛꯇ ꯇꯦꯝꯁꯤꯡꯅꯔꯛꯄꯒꯤ ꯆꯪ ꯌꯧꯔꯕ ꯑꯋꯥꯕ ꯐꯤꯕꯝꯕꯨ ꯎꯠꯅꯕ ꯍꯣꯠꯅꯔꯤ ꯁꯅꯥꯏꯕꯦꯝꯃ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥꯗꯗꯤ ꯑꯏꯕꯤꯅ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯁꯨ ꯄꯥꯜꯂꯕ ꯃꯇꯨꯡꯗꯁꯨ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯃꯐꯝ ꯑꯃ ꯏꯐꯪꯃꯛ ꯐꯪꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯎꯠꯅꯕ ꯍꯣꯠꯅꯩ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯍꯛ ꯃꯄꯨꯡ ꯐꯥꯅ ꯐꯪꯗꯦ ꯑꯗꯨꯒ ꯌꯨꯝꯕꯥꯜꯂꯕ ꯃꯇꯨꯡꯗꯁꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯍꯤ ꯀꯌా ꯆꯨꯞꯅ ꯊꯧꯗꯥꯡ ꯂꯧꯔꯛꯂꯕꯁꯨ ꯑꯆꯧꯕ ꯋꯥꯔꯦꯞ ꯂꯧꯕꯗ ꯃꯁꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯕꯒꯤ ꯃꯐꯝ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯁꯅꯥꯏꯕꯦꯝꯃ ꯑꯃꯁꯨꯡ ꯔꯃꯥꯒꯤ ꯄꯨꯟꯁꯤꯗ ꯎꯠꯂꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯕ ꯅꯨꯄꯤꯕꯨ ꯃꯃꯜ ꯂꯥꯏꯅ ꯂꯧꯕꯒꯤ ꯃꯤꯠꯌꯦꯡ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯗ ꯎꯔꯤ ꯃꯁꯤꯒꯤ ꯃꯃꯤꯁꯨ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯇꯥꯔꯤ ꯔꯃꯥ ꯑꯃꯁꯨꯡ ꯁꯅꯥꯏꯕꯦꯝꯃ ꯃꯆꯟ ꯃꯅꯤꯡꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯕ ꯄꯥꯝꯂꯛꯄ ꯃꯁꯤꯒꯤ ꯃꯩꯁꯥꯅ ꯑꯣꯝꯆꯥꯛꯅꯅ ꯂꯩꯔꯤꯉꯩ ꯔꯃꯥꯅ ꯃꯃꯥ ꯑꯃꯁꯨꯡ ꯃꯕꯨꯡꯅ ꯌꯥꯗꯕ ꯅꯨꯄꯥꯗ ꯆꯦꯟꯈꯤ ꯍꯥꯏꯕꯒꯤꯗꯃꯛ ꯏꯟꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ ꯁꯅꯥꯏꯕꯦꯝꯃꯅ ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛꯅꯕ ꯍꯥꯏꯖꯕꯗ ꯇꯥꯕꯤꯈꯤꯗꯦ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯈꯥꯗ ꯂꯩꯔꯤ ꯈꯟꯖꯔꯝꯕ ꯄꯨꯟꯕ ꯇꯥꯏꯌꯣꯟꯅꯔꯝꯃꯤ ꯀꯣꯠ ꯃꯇꯦꯛ ꯑꯃ ꯑꯁꯨꯛ ꯀꯨꯏꯅ ꯏꯃꯨꯡꯁꯤꯗ ꯆꯍꯤ 10 ꯂꯩꯔꯛꯄꯕꯨ ꯃꯥꯒꯤ ꯐꯝꯐꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯄꯒꯨꯝ ꯇꯧꯏ ꯑꯄꯨꯟꯕ ꯈꯣꯔꯖꯩꯗꯒꯤ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯔꯃꯥꯒꯤ ꯍꯛ ꯇꯥꯟꯗꯨꯅ ꯁꯅꯥꯏꯕꯦꯝꯃꯅ ꯂꯥꯎꯅꯤꯡꯈꯤ ꯔꯃꯥ ꯃꯔꯥꯜ ꯂꯩꯇꯦ ꯃꯍꯥꯛ ꯑꯉꯥꯡ ꯅꯠꯇꯦ ꯑꯐ ꯐꯠꯇꯒꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯆꯥꯡ ꯃꯥꯒꯤ ꯋꯥꯠꯇꯅ ꯂꯩꯔꯕꯅꯤ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯕꯤꯕꯅ ꯐꯩ ꯑꯗꯨꯕꯨ ꯂꯥꯎꯕ ꯉꯝꯈꯤꯗꯦ ꯋꯥꯍꯧ ꯑꯁꯤꯅ ꯋꯥꯊꯣꯛ ꯑꯣꯏꯗꯨꯅ ꯁꯅꯥꯏꯕꯦꯝꯃ ꯃꯄꯥꯝꯗ ꯍꯟꯈꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯈꯣꯏꯕꯨ ꯊꯝꯕꯤꯔꯤꯕ ꯊꯥꯛ ꯑꯗꯨ ꯎꯠꯄꯅꯤ ꯊꯃꯣꯏ ꯑꯃꯒꯤ ꯋꯥꯀꯠ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤꯁꯤꯡꯕꯨ ꯈꯨꯟꯅꯥꯏꯗ ꯐꯠꯇꯕ ꯃꯤꯡꯊꯣꯜ ꯄꯤꯒꯗꯕꯒꯤ ꯉꯥꯏꯔꯤꯕ ꯃꯇꯧꯕꯨ ꯌꯦꯛꯅꯕ ꯍꯣꯠꯅꯔꯤ ꯄꯥꯡꯒꯜ ꯊꯣꯛꯆꯗ꯭ꯔꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯃꯈꯣꯏꯁꯤꯡ
aduda mateng pangluba manak nakluba khudimak mingda thibada tahanduna makhoigi punchibu maisa langhaliba khunai sigi miyamda chuduna leikraba lanu ubagi miyeng asibu ayibina wari macha asida mayek sengna uli yening thana lakpada haiba wari macha gi lairi asida su ayibina nupi gi punchibu yengnaba honari nupi gi punchi chahigi khungchat jangchilak paga loin ai sorry aybi gi punchi chahigi khungchat jangchilak paga loinana yegliba saktam sing hena akanba phirep lobba ngamlakpagi masak uba phangi phibam kaya bu singna duna lepa ngamlakpagi masak urai yening thana lakpada haiba wari machada ai haiba charitra nupi charitra ma semgatuna khudong thiba kaya dagi hawatuna mai pakna hingdaba yade haibagi phirep lawrabi saktam ama yeglai nupi angang nusiba khangdraba mapuroibana lamlei mada ngauduna leikrabada masagi wana honajaribi nakhal yaudраbi nupi singbu samajna pathokadabagi honai pathokpi nupa singna khudong jaba lawnaba gita honai masagi ijat phau kanba ngomkhide punamak aduna pungning makhalbu singnabagi mahutta mai iklaba chekumna hena pangal kankhalai selgi saktina induna puriba punsigi salon bu khanglabi mahangni sel tanduna selgi mapu oina bu honari mapuroiba macha chenarabi ningba kaibana maijak selabi oiduna su hingbagi asa thadokide thengnari ba khudimak mayuknana hingba haibasima punchini mahaki punshisu punchini haibasida chena thajari wakat haiba wari macha asisu nupina masagi mamal pizariba khugi amani mapuroibana naduna leikrabada imungi bahara punaba nupina mapal thoktuna sujon nomjabada khudong jaba lawdabagi ngairiba miyoisingi makhutagi masabu kanjana bohonabada akiba thogdo kaya mayuknarakpa leimangi punchina uli mahaki izapu temsinarakpada masanga thoknaba thanil jawda khuthaki sokrina thombadagi makokaiki wafum adu tarabada mapuroibana yum honglasi haina hogdoraki ware baduda leiman penkhide mahaki phirepti mara leitaba makoina misen oina hingbadu pamkhide singnaduna masagi hakkidamak hingba pamki hairei ai hak sibagidamag singnade aikoi su mini karigidamag yum hongadoribano aina kanada lankrabage ai hak mini nupini aduga mamasuni singnaduna hingbagi thongna laklaba nupi amagi saktamni leiman langjin haiba wari macha asidadi ai bina bharatki mayai lamgi nupi amagi punsi yeknaba honari achauba thabak tauba sinjau paiba nupa amagi loinabi lakshmina mapuroibagi marup amabu thajarubadagi mahaki matung induna sakhiba masung lakshmi gi marantabu mi hauba nupa adugi makhuta mahaki punsi longkhibagi wari semgatuna ngasi miyoiba khunai da hongloliba punsi gi isel wakal miyeng asina uheliba akiba phanglaba saklon saktam asibu unaba honari sentan bagi mayai da lukhibadagi masagi loinabi bu matik chana nungsibu utpangamdabadagi manak nakpada thamoigi saidangpham lokhibani masigi khudong jaba adu namthak chawraba sibuna lokhibani asi asumna hongloliba khunai rol da nupina hena khudong thibada taragliba phibam asibu ayibigi miyengdagi nanthokpa ngamde haibasi wari macha asina uli lei amagi wangmada haiba wari macha asidadi ayibina nupi singi punchida nongna mayona ragliba samaisa amagi masak uli nupi singbu wakal loksing hena chakhar handuna khunai da makhoigi hena chawa thodang lohon gadabani haiba miyeng thamna raglabasu nupi na mapan thoktuna masagi maphong kalaglaba matamdadi mapuroiba amasung nupi adugi marakda ego class thoroktuna yimban punchida mayi chalakpasu thoktabanate masi poringanbi punchi semgatuna wari macha asida unabo honari poringanbi poringan ba yumbubi oina leirambadagi poringan bi yumbubi oina leirambadagi mapuroibagi mateng pangduna samajni thabak thoromda yawba horai matungdadi mahaki hei singlaba magunna tamna miyamgi thamoi joi tawba ngamki miyamgi mirep oiduna leibak nganglonda yawba ngamlaki adubu mapuroibana mahaki anobo phungthang adubu yaningkide mahaku makhatana thorom yawdanaba bot leptanaba haiki masi mapuroibana masagi izat sui khanbadagini poringan bina sangsiluba khongphang hando uyadrabada mapuroibaga khainaki atopa nupi lawduna tongan ba yumban punsi oiki nupi gi punsi gi mamal
aka akum tahunbada nupana maningtamna phalabu paiga sanariba asida aibina yaningde masana yadana nupi bu phapun bagi sanabi asibu shinaduna memina masagi mamal ama lepna bohonari wakhalgi wangmada haiba wari macha asida thamoi pandabi amabu memibu mohanna phakhi masagi wakhal phirep leirebi memina masana yade khumadagi khaidongna ki miyamnadi mahapu pauthoki singlurabi ni mauni haina samajna piriba mamalna chang tahalabi memi saina phangki adubu mahak masagi mamaldi hanthana khak lojaba ngomkhide thamoi phongna khiba thoibana mahaki mafamda luhongna ba hudoropada ahalaman bu haibala halu haina pakhum piki cheluba chingluba nupi khudimak maunati haibasi ayibina nungda phumduna haina bo honari makhoida piriba athiba mingtholasi amuk hana khantha haningbagi miyeng phungdopani ayibina nupi singbu tukthana leiba pamde masa khakta hingba ngamna bo hona badana tana atopagi dama kari gumba kharadi tawba ngamba mi uheningi aduna ayibina mahaki wari macha nakin thana chatkhabada haibasida chinglembi saktam sagatuna unna bo honari masana yaningdana nupana nupi bu phaduna lowai sane bisi yaningde nupagi karamba miyeng na makhut chalabada nupi gi punchi humarai bakta tasinduna hinganba si chinglembi yaningde mahaku pamdabana pamjaba sanalna makhut chankibadagi luhongdaba yadaduna luhongnabasu mahana mapuroibada masagi ningtamba phangjanaba haktanki nupagi yaka yengduna hingba makhoida tangjaduna lenba punsi adudagi nanthongnaba masana masagi senthok lambi leijanaba kanna honaki masini mahangna taliba ningtamba mahaki honajamana mahiyalakpaga loinana kana leijadraba haloiraba singi leifam ama linkhanaba manglan manglai ayibina pamjabadi nupina masagi danatana atopabusu tengbangba ngambagi panggal chenba asini ngasi khunai sida nupi singi pibam hena sokchelopagum tawri nupina masabu masak khangjadabadagi masagi mamal lei hantarakpagi irei amasu isenaragli nupabu ka hena thajabadagi natraga masabu warakpa ngamdabadagi khudong thiba kaya nanglakpagi masingsu nongma nongmagi hengalakli masida nungnangba poklibi ayibina saina khol haiba wari macha asi irei ngasigi khunaida luhongdana mama oirabi kayagi wari tatan tarliba asidagi masabu kanjanaba poktak piba khonba wari macha pibagi khonjel wari macha asida taba khani lamdam sina maning tamba lebak ama oirambadagi mikha ponduna leibagi thakta kumtharakpada naha kayana khulai paiduna lan hobagi mayonda sangsinki masina lamdam sida macha kainarabi mapuroba kainarabi nupi singi masing hengalamli mapagi nusiba phangdabagi saina khangliba macha singa loinana naitom taraba nupi kaya ngasigi khunaida hingli haibasi ayibina saina ama chething ama haiba wari macha sida unabo banei समाजले सोब समेसा सिना नुपी सिंगी पुंसीदा पीरिबा सैथेंग असिबु बिना हक्चिना लवी हाइबसी वारी असिना उल्ली इंग्लिश अमगा लिसिंगानी तरानी थोइदा इबिगी मरी सुबा वारी मचागी लाइरिक मैसा अमसुंग मैसा फोंगलई मसिदगी अयिबिगी खुईदा हेना मरु चंगलबा नुपीगी सक्तम संगलपा उरे अरोइबा मिकुप हाइबा वारी मचा सिदा पुंसीगिदमक थौना फना लेपलिबी लेखम तोनगी सक्तम यगलई नोंजुगी हिंग अमदा मनमदा मचा पोदुना एगागारी अमा थौरगा मपुरोइबगी थवाई कन्नबा डॉक्टर कौवा चखिबी अकीबा हाइबदु मसक खंगदबी लेखम तोना पुंसीगी तोरेइदा योटकी सक्तम लौरई मपुरोइबबु नारुबदगी कनबंगमनबसु नोंमा खंगौदना थोखिबा लेबक्तिबा थौदोक अमदा मपुरोइबगी पुंसी लोंकी मपुरोइबबु थोंगलमलिबा गारीगी मपुना पिरकपा सेंफम अदुना बेहन अमा लैरगा स्कूलदा अंगांग थिनबगी थबक तौदुना मचा अनिबु मही तमहली अहल ओइरबा मपु मनेबु यंगसिल्ली महांगना तौरिबा सिंफम अदुदा मियामना नोकनै करेमनै मिगी मिनोक नाचुंगदना होनारपना मचानुपा डॉक्टर तंबा लोइखी मचानुपीसु थबक फंखी अदुबु महाकी पुंसी पोलोइदी निंगमदना लोइखी ममा ओइबिगी निंगमदा खोंजेलगी ममी ताबा वारी मचा सिंगसु माकी खुईदा उबा फंगी हंदोकलबा बोर लाखिनी हाइरमी हाइबा वारी मचा सिंगसी लालौबगी इरांगदा युम थादोक्तुना चटखरबा मचागीदमा ममा ओइबिना वाजबा कपचबा अदु उनबा होनबनी सेंगलबा इहौना मतंगी इरेदा तमना तमना मचु ओलकपदा लान खामदुना हानगी पुंसीदा अमुक हलकनबा कौबगी खोंजेल वारी मचा सिंगसिदा ताबा फंगी मसागी इजकीदमक सिबकीदना सिंगनबगी थौना लैबा नुपीगी सक्तम सेंगटपा वारी मचा तांकक असिदजु अदुमक पुथरी मतेक्सी कांथोक्चरगे
Thamoida kiramba kisi haiba wari macha asida sel tambada hena puning jangkhibadagi masagi loinabi buning thina yengsin bangamdaba mapuroiba oirakpa kaina thangdadi mahaki nupi bu chingnabagi miyengna yenglakpa chingnaduna punsi phawba temsinharakpa gi masak wari macha asida uli semesa asi mamangi wari macha singda su pukhatkrabani ayibina masida hanna khanduna leibagi mami mahaki khuida tari ayibigi thamoida chena thajariba amadi khunaisida mapuroibida mafibam matam punamukta lepa ngambi nupi oibi kaya su leiri haibasini masi mahaki wari macha marol lonba thamoigi wakat haibasida mayek sengna uli kanagumbagi thoksil natraga ahlamanna chinba luhongwana nupibu masana khaludaba phibamda tahankhidaba nate masana phangliba ningba kairaba punsidudagi mai leidana singnaduna mapuroibigidamok machagidamak sidri phau honagani haiba phirep lawba ngambi thobisanagi satam changbatuna mimanadraba nupa amabu mahaki mapuroiba oina phanghalliba mane chawbisanagi thoksil adubudi pendaba phawrabasu mahangna phibamdudagi nanthoknaba honabagi mauta mapuroibagi asoiba asonba kaya kupsinduna mimangda phana honaba honei hingnabagi lamfamda masana mairong yanaba phirep lawi direct sida yauriba wari macha singi manungda top taba wari ama haiba taragadi hainobon haiba wari macha sini mahoksabu yamna nuksijabi ritugi saktam sangatuna mahoksaga miyuibaga leinariba asetpa marida nuksina yenglibi nupigi saktam ama sengalai Sahina puragliba ayibigi wakhal miyangi mami mahaki akonba wari machagi lairik asengba iral haibasida tarari khunai sigi asoiba matamgi samesa kayada puning sanglakpana maram oiraga hiram kaya sokna khut tharagli adumoinamak nupigi punsibu makhoigi samesabu mahaki miyengdagi nanthoktuna chatkhitri lairik asigi wari macha kharada honglagliba nupigi saktam mami tabaga loinana punsi khungchatki athengba sarukta nupi oibigi honglagliba saklonju ulai Yumpalaba nupina nupagi awarane khangbada wakhalgi laina phawba narakpagi masak amadi cheluraba nupibu mamal hanthana lawwa miyeng mamangdasu lokhatkraba hiram asi lokhatuna yengli ma lehenganu amadi ipom hodaba ipakhaiba wari macha singda ulai hana pokhaba hiram oirabasu anoba wariga loinana anoba mahau piba ngami Langjin khangdaba langdum amadi tare khut haiba wari macha singda nupina masaki phirep semjaba ngamlakpa amadi lebaki chakhot thoramda thodang lobo ngamlakpagi masak uli nupina masagi status ama phangduna achauba simpham pairakpada mapuroibana nungdo omchaknaba singnaba miyeng thamlakpa kayana nupigi pusida anoba semesa uhelliba punsi masak amasu tayonaraba taibang haiba wari macha da unaba hone Manaba hiramda kuthaba wari macha mamangda uwa phangkhrabasu tangkak asigi khuida top mahau ama piba ngami sangongi mahasagar amasung asengba iral haiba wari macha sing asidadi nupi oibisingna ahal oirakpada thengnaba samesabu unabo hone masagi pumsibu thoksarudana machagi damak mapuroibagi damak awaba kaya khangduna honeki adubu ahal oiraklaba matamdadi macha singna makhoidagi lapthokiduna naitong punsida lehobagi masak adu unabo honari Pusi tangkak asidadi hana khalamba pamjaramba pumba thadokduna isorgi mafamda pungning thamoi kathoksaduna chiklaba pusi amada lenba tarai asigumba pusi poloigi masak asida aibina ningamdaba phungdokpaga loinana achoba paujel su pinabo honari asumna aibigi upanyas amasung wari machagi isel asi hangana yengbada mapungda nupigi pusi khunai miyeng amasung chanabida puning lupna changsinbagi masak asi ubo phangi nupi oibigi mapok inkhalakpadagi ahal matam phawbada tongan ba phibam amadi nagyena sekheng kaya saina kaya leptana phanghalliba asida ayibina nungnangba poi wakat kaya mahaki wari masagi iselda puduna senthari mathor karakpa pusiki saina yumban pusibu mamai sumliba nupa singgi ningtambali setki sekheng mapuroibana nupi singbu makha thaduna taleheningbagi chaina Paching nupigi punsibu mamal hendaba izapu temchingnabiba kayaki maisa maichak pudona hinglibi nupigi punsibu ayibina minungsiga loinana yeglai adubu ayibigi miyeng amasung pandamdi nupina tukthaduna leibadu nate masabu mamal yautabi oina khanjabadu nate mahana pambadi kayarak turabasu kayarak hawatpa ngambi oibaduni aduna ayibina gunna sisenbi nupigi saktam kaya su semgalai ayibigi punsi iselga iroinana urakpa punsi tangkak kayagi salon saktam nupigi punsi amasung nupigi saktam kayana mahaki khuigi masak leblari mahaki hakthengnana urakpa
mahaki hakthengna urak khanglakpachingda yumpham oiduna irakpana hena realistic oiba masak songthorai female phase ki khui de sangsil libi aibi amani prombo po amana khurumja Agasari Dr. Khomdram Dorendro Eksanda Yaima Subadani na mapungboiba biyangsi kari ningbano na haibado panagupna ninabirame paper reader amana paper lantukti mamanga moderator ga ya pujaraka karigum tang singari Kshetrimayum Subadani na iba lairik asi 60% taraka lairik se koi sida thamjari aduga Kshetrimayum Yaima Trust na phomba lairik anemasu koi 60% taraka mafam asigi phungigani prajadan chapa leba magi wari haibasi kopi tara katang leri masida rupa yang kai phungbigani malematian pachani aduga Yaima Kshetrimayum Yaima Trust na phomba padma turen yi hoi habsin pasubum aduga oza salam to magi letori republic haibasi rupa satwe ta phungbigani mayamna makhagi ambi mayor gadi lobi buyagi hauji aroiba suoiba aduga yamna maroiba paper ama haijabatare aiba singi writer singi wakhal gi manglan si nungaina thokadoriba apaba aikoida jenapandana jamhangadoriba sigi yamna maroiba amadi magi loan aduga khudi khopongdok technique tuni aikoida phajaba idea phana yamna leiragasu phajariba idea do nungaina phajana nusina phongdoktragadi phajariba idea do aikoina kainoina idea oina lobutang yadabanina kala art amanina literature haibase art amanina adana yamna maruoiba matang madu lae hoji Dr. Salam Santiblana Kshetrimayum Subadani gi wari masada loan amasung khudi gi mapongdok hain hai magi loan du style technique sobda bien bigadaba paper ni atong pirasi ahan bamangtada moderator gi phapam langda lengsin biriba ai oza guru bu aina ahan bata koknona kuromjari loina na mangda lengsin biriba thoidok hendokna khang hairaba aduga ai oza guru sing mayam ama amadi ai kolik dei satra satri sing scholar sing pumnamak aina masilan thokjaga doriba topic asidi hojik ojana su takpi khre Kshetrimayum Subadani gi wari machada lol amasung khui maphongdo ai haurakpagi kanu simdi kitang kan thokjaram lage angsab iman manarabanina aduna ahan bada koi story ama oibagi mangam kharadi thamlambana chumbraina khanjai story ama dadi character kharada da utpa hena wari gi denomen yang sinba yaragadi ama khaktada character si ama khaktada iba phawi yai masing yamdabana mai pai aruba plot yahandaba amasung yamna laina apababu khanganaba iba tienna likna masang oina ayamba matamda thawdok amatada apanana hekta focus tawraga exposition pibaduna ibasini wari machagi aduna malengi oina aphawba story writer kayama laikre American Edgar Allan Poe aduga thoidongna modern story writer ni Russian Anton Chekhov hairiba ibasing thoidongna malemda phawrba maming leiraba aibasing ni makoina hena character da sagatuna makoina wari macha iba thengnai aduga Indian story writer singsu aikoina ningsing bayai Tagore aduga Munshi Premchand R.K. Narayan na singba aduga Joyce na singba asidagi hauraga Manipur gisu kharadang pallabada aikoina Dr. Kamandagi hauraga R.K. Alangbam singtha bayai aduga nupi laktasu aikoigi ikai khumnajarabi M.K. Binodini aduga mathang zatharakpada yumlembam ibomcha dinamani sonamani Rio Kumar asina singba singtha bayai makoi tungda anauba nupa amadi nupi wari macha ibi kaya sokoina leptana thorli hairiba sing asigi manungda thoidokna
ꯑꯩꯈꯣꯏꯒꯤ Kshetrimayum Subadani ꯁꯨ ꯁꯤꯡꯊꯥꯕ ꯌꯥꯔꯕꯤ ꯅꯨꯄꯤ ꯑꯏꯕꯤ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯑꯏꯕꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯜ ꯑꯃꯗꯤ ꯈꯨꯏ ꯃꯐꯣꯡꯗꯣꯛꯀꯤ ꯑꯣꯏꯕ ꯃꯁꯛ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯅ ꯄꯦꯄꯔ ꯑꯁꯤꯒꯤ ꯄꯥꯟꯗꯝꯅꯤ ꯃꯁꯣꯝꯗ ꯅꯩꯅꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕ ꯋꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯁꯝꯂꯞꯅ ꯑꯃꯨꯛꯇꯪ ꯊꯝꯖꯔꯝꯒꯦ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯊꯝꯖꯒꯗꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯏꯔꯟꯗ ꯃꯔꯨꯑꯣꯏꯅ ꯐꯣꯀꯁ ꯇꯧꯖꯔꯦ ꯑꯗꯨꯒ ꯑꯅꯤ ꯑꯃ ꯗꯤ ꯑꯩꯅ ꯍꯥꯟꯅ ꯑꯣꯖꯥ ꯏꯆꯦꯃꯗ ꯂꯥꯏꯔꯤꯛꯀꯤꯗ ꯄꯤꯁꯟꯖꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯑꯩ ꯍꯦꯟꯅ ꯍꯥꯞꯆꯟꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯗꯨꯅ ꯑꯁꯦꯡꯕ ꯏꯔꯟꯒꯤ ꯏꯄꯣꯝ ꯍꯧꯗ꯭ꯔꯕ ꯏꯄꯥꯛ ꯋꯥꯔꯤ ꯃꯆꯥꯁꯤꯗ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯁꯃꯥꯖꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯈꯟꯗꯨꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯀꯌꯥꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯁꯇꯦꯝ ꯀꯌꯥꯅ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯕ ꯎꯠꯂꯤ ꯑꯗꯨꯕꯨ ꯁꯃꯥꯖꯒꯤ ꯃꯅꯨꯡꯗ ꯍꯤꯡꯂꯤꯕ ꯑꯕꯤꯅꯥꯁꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯊꯧꯔꯤꯅ ꯃꯦꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯄ ꯄꯥꯝꯈꯤ ꯁꯃꯥꯖꯅ ꯆꯦꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯅ ꯕꯗꯅꯥꯝ ꯄꯤꯕꯤꯗꯨꯅ ꯂꯩꯈꯥ ꯇꯥꯔꯕꯤꯒꯨꯝ ꯎꯔꯤꯕ ꯃꯤꯠꯌꯦꯡ ꯄꯨꯝꯕ ꯑꯕꯤꯅꯥꯁꯅ ꯃꯥꯌꯣꯛꯅꯗꯨꯅ ꯁꯤꯡꯖꯥꯎꯒꯨꯝ ꯃꯦꯃꯤꯒꯤꯗꯃꯛ ꯂꯦꯞꯂꯈꯤ ꯑꯗꯨꯅ ꯀꯣꯠ ꯑꯃꯇꯪ ꯑꯩ ꯉꯛꯄꯗ ꯂꯣꯏꯈꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯆꯪꯉꯛꯅꯔꯤꯉꯩꯗ ꯑꯕꯤꯅꯥꯁꯅ ꯍꯥꯏꯔꯛꯏ ꯃꯦꯃꯤ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯅꯨꯄꯥꯅ ꯆꯥꯎꯕ ꯁꯃꯥꯖꯗ ꯑꯟꯀꯣꯠ ꯅꯨꯄꯥꯅ ꯆꯥꯎꯕ ꯁꯃꯥꯖꯗ ꯅꯨꯄꯤꯕꯨ ꯅꯝꯊꯕꯤꯕ ꯅꯨꯄꯤꯕꯨ ꯍꯩ ꯂꯩ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤꯕꯨ ꯌꯣꯛꯈꯠꯍꯟꯅꯤꯡꯕ ꯑꯗꯨꯒ ꯌꯣꯛꯈꯠꯍꯟꯅꯤꯡꯕ ꯑꯃꯗꯤ ꯄꯨꯈꯠꯍꯟꯅꯤꯡꯕ ꯊꯧꯒꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯑꯏꯕꯤꯅ ꯐꯣꯡꯗꯣꯛꯂꯤ ꯅꯨꯄꯥ ꯃꯔꯛꯇ ꯑꯐꯕ ꯅꯨꯄꯤꯕꯨ ꯃꯃꯜ ꯂꯩꯅ ꯂꯧꯕ ꯃꯤꯁꯨ ꯂꯩ ꯍꯥꯏꯕꯁꯦ ꯑꯏꯕꯅ ꯎꯠꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯏꯕꯤꯅ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯅꯨꯄꯤꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯅꯨꯄꯤꯁꯨ ꯃꯤꯅꯤ ꯑꯏꯪ ꯑꯁꯥ ꯐꯥꯎꯏ ꯄꯨꯟꯁꯤꯒꯤ ꯑꯥꯔꯊ ꯂꯩ ꯑꯃꯗꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯂꯩ ꯍꯥꯏꯕꯁꯤ ꯎꯠꯂꯤ ꯑꯗꯨꯅ ꯑꯕꯤꯅꯥꯁꯀ ꯃꯦꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯥꯡꯗ ꯃꯦꯃꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯃꯗꯤ ꯑꯕꯤꯅꯥꯁꯅ ꯐꯣꯡꯗꯣꯛꯂꯤꯕ ꯅꯨꯡꯁꯤꯕ ꯃꯐꯣꯡꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ khitang yang takna sat pa mawongda phongdok pa sisu khare hena yingsilaninga matang yaudaba nate hena artistic oiba wahai watana emotion gi ton haplabadi hena sanagi mathakta tampha thenba thokani aduna mathangda naken tha nangairi isona ikoi gi mioi babu malemda lairiba jiba pumbagi manungdagi khwaidagi hena gyan leiba lawsing henba oina launai aduna malemda lairiba jiba panba punamaksu magi lairiba mawong matau aduga sanana tongan ba manadaba gyan lawsing adumak pinabidai taibang mapuna aduna bungasi aikoina thawai panba kayana achauba amadi afaba makhalgi training institute kayadagi train tawraba hui sagol samu kayagi angakpa telen aikoina uwa phangli aduna Subadani gi naken thana ngairi haiba wari macha asidasu thoidok hendokna mapuning hui amagi wari ni wari asida thoiba kau hui amana maki mapu oiba nungsi thoibu ningjabagi mawong matau ado ningthina utuna wari asi sagalakpani malemda lairiba sanga sing manungda hui haiba samakhal asina khwaidagi hena mapuning ba samakhal amani haibase koi khudingona khangnaraba wapamni wari asida nungsi thoina thoiba haiba hui asibu asuki matik luna chana tawjabagi masak ektuna takli nungsi thoina thoiba bu luna chana tawjabai matik thoiba nasu nungsi thoibu nungsi jai ningjai accident amada nungsi thoi khangkhangawdana leikhidram matungda thoibana chau thau haiba yadana yumda halaktana nungsi thoigi mangda sangduna numit kayani leiraba matungda noma ikhang khangawdana mahaksu taibangpan thadoktuna chakhibagi nungsiraba wari ni aduna hui amana mapu kayam ningjaba amadi makhoi anigi marakta leinariba nungsibagi mari dubu aibena utuna wari macha asi sagatuna iraklibani tasengna aibigi yamna thak wanglaba nungsibagi aduga aton ata khaidana nungsibi masak ase asima wari asida uba phangi aduna asima makhalgi wari ase yamna hena tangna thokpa adum wari makhal amani
wari masa asida ibina aikoi gi leijaramba yelongwai dagi leiraklaba thamoi gi mari haiba wari masa asida aibina aikoi gi leijaramba yelongwai dagi leiraklaba ningol sakobagi nungi oiba phajaba masakpu matam sigi awonba na honghallaba amadi masu mamen taisin biduna mabung masal amadi mama mapagi macha ningol singa mama mapaga lainariba thamoi maribu asum pomtharak mama tawdubu mayek sengna utna bhotna bawari machani sagai amamamdagi lakliba mausingna imung amada punna laiba matamda sakau haiba kum amagi ningol singi nungairaba numit asibu ngaijaduna lairibani asingma numit asida dakhinagi hidana bagi lamjelda yawning dabi sana tombina mapana sel sangna magi damak lairam laba mamal yam laba sal amabu dakhina oina torokpada madubu lawdana mayumda halakhiba amadi mana mama mapada sumna hairamki court aidi sakaugi mingda asaura tanabagi satabido supam pamde unquote asumna hairaga kwatanga aduga dakhina lupa samadu danga puraga mayumda halakhi wari masa asida aibina sakaugi dakhinada hidana duna nongmanongi mangtharakliba makoi thamoigi maribu hena sesanabana khunai asida lairiba mipung khudingi yaifaba amadi oirakani haiba paujel piriba fajaraba wari masani style of a story sile haujarage ai story amagi style haibasi aiba aduna wari amaliba matamda masagi wakhal pungdoknabagi damakta characterizing adubu punsilaga karam haina iribagi haibadu lepnabani amadi pungdok aduni aibi khudingmaki masa masagi oiba tonganba style kui kupongdok amamam laijai wari masagi style amada khwaidagi maru oibasingdi narrative technique adu sentence structure tone dialogue point of view asina singbani critics singna toina hainaba style of Silas natraga style of Shakespeare's asini tasiyang matang sida Silas style amadi Shakespeare's style ki maramda telapna thamjage Silas style asidi yamna majestic and religious poetic amasung deeply moral based tawba kuini aduga characters sing asigi lol gi matangdi yamna grand language oiba aduga symbolic imagery amadi profound moral vision leiba angakpa khusemni aduna Shakespeare's style sidadi amu yamna poetic oiba dramatic oiba mioi bagi nung yauna punsibu yengba adi deeply human aduga blank verse imagery yamna marang kaina yauba emotional intensity gi kupongdo utba mioi bagi oiba masaja sida nung yauna sangsinduna phajaba wahai watana mapung oiba style kui singni asumna aiba singi kui kupongdo pu Silas style amadi Shakespeare's style haina magi manadaba style singda miyeng thamduna critics singna mamalekpagi mawongsu adumang sanari hariba miyeng asidagi khardang thaitharaga Manipuri wari macha singda lairiba kui kupongdo amadi sinariba londa puda asida nainaba yabadi ayambana khangnaraba aikoi kui amadi kupongdo ta sinariba Subadani gi wari macha singda yengba yai hanbada realistic and humanistic style asyangba punsigi masakta yamna atsamba punsigi masak utpa loinana punsi sing adugi nungi wakhalol amadi samaji mayokta thengnariba struggle sing mayek sengna saithaba adu ani the simplicity of language asamba loda puda amadi ayuki numidangi ngangnariba wahi watada hena naksinna utpa poetic oiba wahi mahutta direct expression dauduna apaba miyoi singa nakai singna thamoi gi mapau paudamduna thamoi sohanba aduga ahum su the emotional and the sympathetic wahi watasi yamna nung yauna jangchinduna nupi amadi lairaba tolaba singda binungsigi irik khikpani
narrative technique tadi ayamana mahakna sinaribasi aibisina sinaribasi koi third person narrative style ni karigumbada moral ending oiduna apaba singbu phajaba afaba tamjaningai oiba parasi kaya ama yawi aduga lol manga subada lol sizinabagi mawongdi koi tasengna manipuri kunai masakta sagatuna khungang amasung mahausa gi phajabada saithaba to manipuri oiba traditional nyumlai garega hena susan sasanaba ronda pudasi nabasi thengnai and social and moral message di wari khudingi punsigi maramda awang mathaki afaba para amadi miyoibagi phajaba tamjaningai oiba wakhalon kayana pikthali amadi afaba moral message piba oi to tariya suga feminine sensitivity subadani di nupi amoina mahangna nupi bu minung silaiba ibini mahangna nupi gi nunggi wakhalon amadi nupi singi punsigi lantheng kayabu mayek sengna phongdok na bohnai nupana sawo kunaida mahaki nupi khuding mapangan kanbi moral value yamna wangba amadi miyoibagi masagi hakku masak khangba character singna mapung oi ano diction story da aibina sinaba theme setting na traga character singa sanaba wahai khanduna sinaba adubuni ano ahanbada simplicity and clarity wani masari yamna tienbani na aibina idea du phongdokpada mayek sengna ijam jamba laina khangba ngamba wahai wata khanduna pamleba pandam adu khangnaba hotnai economy of wars wari singda wahai singa si kanadabada henjinna haiduna phongdokpa tawde wahai likna sinaduna phongdokningba ado wahai kharadana mamal laina phongdoi dugo ahum sobada tone na mut wari sing asida ibina awaba nungaiba harauba angakpana singba yamna maru oiba thodokduga sanaba wahai khanduna wari sagalai hagi aruba matang awaba matang amadi yamna nungsi nongoni oiba amadi yamna thauna phabagi matang kaya asiga loinana wari macha sing mating laina sagalai engage the reader wahai wata londa puda asina baba singbu phaduna nungaiba piri amadi wari du de hena pungning singsinba oyale aduna masai akoina point of view haibasidi karino haibada wari du kanana karamna amadi kayam yamna khanglaga character sing amadi thokliba thodok sing adugi maramda liriba no haibasini ipom haudraba ipak khatha udraba miku first person storytelling ni duga narration amana narrator amana mahakna liga dawriba wari adugi macha oiga dawriba character sing action setting na singba amasung mahaki wari dugu taga dawriba misak sing yengduna sagat kadawri mong adubu point of view haina launai wafam asi koi mani mari babna iba a dictionary of literary term in Manipuri adugi matung ina thamjabani aikoina ngasi phawbada khangnariba linariba Manipuri wari maja singdadi first person point of view aduga third person point of view asina ayambani aduna haiba wari khuli ase subadani gida hanbagi wari khuli asidi akoina aikoi haiba character oina wari libani wari khuli asida liriba misak asi character oina wari da yausilli masamakna experience tawduna nungi ihul amadi haukiba tawdok yabu ningsinglaga mahakna liba wari oina awaba nungaiba ningba kaiba kayagi thamoi nungi asengwa pawdam loina duna liba wari ni wari makhala sida subadani gi wari macha ipom haudraba ipa amadi khantha haudraba miku wari macha ani ase thambaya aduna ipom haudraba ipa haiba wari macha asida memi haibi nupi macha amana magi punsida thengnakiba awaba kudongthiba miku amana punsibu lekha tahanduna nupi oibi punsida badanam amana kokthol aduna lairaba laibak thiba ngasigi samajda hingliba nupi oibi mayok naliba samasya thangatuna ai haiba character se sinaduna wari lirakpani mahakna asumna ai haina narrator oibi memi gi ningamdaba thamoi sokpa mapau tengna phongdokli adubu aibina yamna thawjalahina nupi oibigi punsibu laimaidagi khungatuna chatnabi thajanabina tathibireba nupi oibigi mafam ama pinaba abinash ki character pusilaktuna
ꯊꯧꯖꯥꯟꯒꯤ ꯈꯨꯠꯅ ꯃꯤꯅꯨꯡꯁꯤ ꯂꯩꯅ ꯈꯨꯕꯥꯝ ꯅꯨꯡꯗ ꯄꯥꯏꯖꯔꯒ ꯃꯍꯥꯛꯀꯤ ꯅꯥꯞꯄꯒꯤ ꯅꯥꯆꯣꯝ ꯑꯣꯏꯅ ꯂꯩꯊꯦꯠꯅꯈꯤꯕ ꯑꯁꯤꯃꯛ ꯑꯏꯕꯤꯒꯤ ꯅꯨꯡꯒꯤ ꯄꯥꯝꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅ ꯄꯣꯠꯂꯣꯏ ꯑꯣꯏꯅ ꯌꯥꯝꯅ ꯔꯤꯌꯦꯂꯤꯇꯤꯒꯤ ꯃꯁꯛ ꯎꯠꯄꯅꯤ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯃꯄꯥꯎ ꯑꯗꯨꯕꯨ ꯈꯣꯜꯂꯥꯎ ꯑꯃꯒ ꯂꯥꯎꯗꯨꯅ ꯐꯣꯡꯗꯣꯛꯄ ꯑꯀꯟꯕ ꯁꯥꯐꯨ ꯂꯩꯕ ꯋꯥꯔꯤ ꯃꯆꯥꯅꯤ ꯈꯟꯊꯍꯧꯗ꯭ꯔꯕ ꯃꯤꯀꯨꯞ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯑꯏꯕꯤꯅ ꯐꯥꯒꯤ ꯄꯨꯕ ꯋꯥꯔꯤ ꯃꯆꯥ ꯑꯣꯏꯅ ꯂꯥꯟꯊꯣꯔꯛꯏ ꯋꯥꯔꯤꯗꯤ ꯂꯤꯛꯂꯥꯏ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯕꯣꯏꯅꯥꯎ ꯀꯧꯕ nupa masa amaga konda khangnaraga unaba numita sienbagi warini asumna mapha marang khangdana yumpan babu phagigumna lawduna sielubadagi nupi masa aduda dasata bagi warini yubana daisata ba nupa amada waithungrubagi dasani tasengna masidu masina nupi oibisingda pautak piba wari masani haiba wari masa sisu ai haiba first person point of view gi storytelling da lirakpani lilai habi nupi masa asina ai haiba character oina lirakpani aduna mahaki masamakta thokpa thaudo oina yamna full emotional haptuna wahi khuding magi thamoi gi ihulgi iwai inendo apaba singda react tawba ngamhalli wari gi poloisu phagi ihul amaloina duna ai bina haisingna open defecation thinglakpagi phong sariba matam sigi thim sida sat laisin khiduna liklaina letrin satri makai ai laklaroi haiduna tanja lawduna mapuroi ba kaina ba utli aduga le mahuri ba wari macha sing naken thana ngairi thamoi gi mari sanggong gi mahasagar ma laihan ganu lockdown langjin khangdraba langdum asengba iral nonglai nongsit yum sangba tayonaraba taibang ningmana ama tambana ama adu tambang amdaba wangma tariat khut apai balaisil sajigi mahau waksingi nong amadi wakat mipam hairi basing asida third person narration ni hairiba wari khuli asida tongan ba character singi punsi masak ektuna wari lirai wari liriba misak asina wari gi mapanda lairaga masamakna ubagumna paudambani mahak makoi haiba wahi singsi sinaduna wari sing asi lirakpani an matang asida Edgar Allan Poe na hairamba the philosophy of composition haiba duda sumna hai a short story must have a single mood and every sentence must build toward it. Ana Subadani wari masasing asisu yamna mapangan kanba awanungai amadi yamna humorous oiba nungsibagi ayuba tha kathokpagi awang bugun kayana masu sanglaba sumthangi masugumbani aibina mahagi asengba iral haiba title oiba wari masa asida mioibagi apami hauba kalakpa yengthina ba kayadagi wangmalana mioiba jati damak kathokpa thadokpa penthokpa haiba pandam asomda sangsilakpa utli mioiba ama oiraga isagi da khanwa nungainaba hotnaba haibase asum khongthang nati haiba paujel piduna miga nungsinaba hingminnaba haiba awang wakhalongi pandam amada wari sing asina mapung oina aibina sagatli haiba aibigi pandam thamba wari macha singdi tariat khut waksingi nong ipo maudraba ipa sangomi mahar sagar haiba sing asi singthaba ya aduna Subadani londa puda amadi khui khupongdo wahaisi yamna sammi direct narrative ni mahakna wari liba matamda description si yamna sinade haining liba phongdok neng liba atutta apana na haiduna forceful ohali na koina na haiduna apababu samamna babu hande mahakna laitalaina na tol laitalaira tolaba taraba singbu nupi singbu minungsi laiba miyengna wari sagatli mahakna ikoi oiba culture and traditional oina lairiba praman panthai kayabu mafam matang sana warigi matangda leithet oina thesalakuna hena phajaba oibata nattana apaba singda nungaiba piri amadi aikoigi leibak lihaudagi sagatsaba warigi phajarol ama thienduna thamlai khardang lokhachaduna thamjarabada yamna wahai yamna economy oina sinaba matang court
ꯋꯥꯍꯩꯁꯤꯡꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯀꯥꯎꯕ ꯉꯝꯒꯅꯤ ꯃꯇꯝ ꯍꯧꯈꯤ ꯅꯨꯃꯤꯠꯇꯒꯤ ꯊꯥ ꯊꯥꯗꯒꯤ ꯆꯍꯤ ꯍꯥꯏꯕ ꯏꯄꯣꯝ ꯍꯧꯗ꯭ꯔꯕ ꯏꯄꯥꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯌꯥꯝꯅ ꯏꯀꯅꯃꯤ ꯑꯣꯏꯅ ꯋꯥꯔꯤ ꯂꯤꯔꯛꯄꯅꯤ ꯑꯗꯨꯅ ꯃꯊꯪꯗ ꯋꯥꯈꯜꯗ ꯋꯥꯕ ꯍꯧꯏ ꯂꯥꯏ ꯅꯤꯡꯂꯛꯏ ꯍꯥꯏꯔꯤꯕꯁꯤꯁꯨ ꯉꯁꯥꯏ ꯈꯟꯊꯍꯧꯗ꯭ꯔꯕ ꯃꯤꯀꯨꯞꯇꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯐ꯭ꯔꯦꯖ ꯏꯗꯤꯌꯝ ꯑꯃꯗꯤ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯀꯌꯥꯁꯨ ꯑꯏꯕꯤꯅ ꯋꯥꯔꯤ ꯃꯇꯥꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯋꯥꯍꯩꯒꯤ ꯂꯩꯆꯜ ꯁꯦꯝꯗꯨꯅ ꯋꯥꯔꯤ ꯑꯄꯥꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯤꯔꯤ ꯑꯗꯨꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯩꯅ ꯆꯣꯝꯂꯞꯅ ꯈꯔꯗꯪ ꯋꯥꯔꯤ ꯃꯆꯥꯁꯤꯡꯗꯒꯤ ꯂꯧꯈꯠꯂꯒ ꯊꯝꯖꯔꯕꯗ ꯂꯩꯔꯛ ꯑꯃ ꯁꯩꯁꯛ ꯑꯃ ꯂꯃꯥꯏ ꯅꯤꯄꯥꯟꯗ ꯌꯥꯎꯔꯤꯕ ꯍꯤꯡꯅ ꯍꯤꯡꯅ ꯉꯧꯔꯤꯕ ꯉꯥꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯂꯦꯡꯃꯥꯏ ꯂꯦꯞꯄꯒ ꯍꯤꯔꯣꯏꯒ ꯃꯥꯟꯅꯅ ꯆꯠꯂꯒ ꯍꯤ ꯊꯣꯏꯕꯒꯨꯝ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯍꯪꯒꯠꯅ ꯆꯦꯟꯕ꯭ꯔꯥ ꯉꯥ ꯇꯨꯡꯒꯣꯜ ꯑꯃꯅ ꯐꯧ ꯁꯪꯕꯥꯏ ꯑꯃꯅ ꯑꯗꯩ ꯍꯧꯕ ꯐꯔꯕꯗꯤ ꯄꯣꯂꯣꯏ ꯐꯩ ꯑꯗꯒꯤ ꯑꯁꯤ ꯍꯩꯕꯣꯡ ꯊꯥꯔꯒ ꯍꯩꯕꯣꯡ ꯍꯦꯛꯄ ꯌꯥꯕ ꯍꯧꯅꯗꯦ ꯂꯩ ꯃꯅꯝ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯝꯗꯤ ꯆꯤꯟꯊꯥꯡ ꯂꯥꯜꯂꯤ ꯀꯣꯏꯂꯥꯅ ꯃꯩꯅ ꯁꯝꯅꯔꯒ ꯃꯩꯒꯨꯝ ꯃꯉꯥꯟ ꯊꯣꯛꯂꯛꯄꯒꯨꯝ ꯑꯗꯩ ꯅꯣꯡꯊꯛꯇ ꯇꯤꯟ ꯁꯤꯠꯂꯒ ꯏꯃꯥꯏꯗ ꯇꯥꯏ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯕ ꯅꯥꯝꯃ ꯍꯥꯏꯔꯤꯉꯩꯗ ꯌꯥꯗ꯭ꯔꯒ ꯄꯣꯠꯃ ꯍꯥꯏꯔꯒ ꯌꯥꯏ ꯉꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯏꯁꯤꯡꯗ ꯄꯜꯂꯤ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯙꯔꯃ ꯂꯩꯇꯦ ꯎꯍꯩꯅ ꯂꯨꯝꯊꯔꯒ ꯎꯄꯥꯜ ꯅꯨꯡ ꯆꯥꯏ ꯃꯤꯁꯛ ꯌꯦꯡꯅ ꯋꯥ ꯉꯥꯡꯉꯨ ꯀꯨꯆꯨ ꯌꯦꯡꯅ ꯈꯣꯟ ꯊꯥꯎ ꯁꯤꯝꯕꯣꯜ ꯑꯃꯁꯨꯡ ꯏꯃꯦꯖꯔꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯂꯩꯀꯛ ꯆꯠꯂꯕ ꯊꯃꯣꯏꯒꯤ ꯂꯧꯕꯨꯛꯇ ꯅꯪꯅ ꯀꯨꯝꯒꯤ ꯅꯣꯡ ꯑꯣꯏꯅ ꯆꯨꯔꯔꯦ ꯌꯥꯝ ꯐꯖꯕ ꯋꯥꯍꯩꯅꯤ ꯑꯗ ꯋꯥꯈꯜꯗ ꯑꯃꯪꯕ ꯅꯣꯡꯅ ꯍꯦꯛ ꯍꯦꯛ ꯈꯨꯝꯖꯤꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯔꯨ ꯇꯔꯨꯔꯛꯂꯦ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯃꯨꯛꯇꯥꯅꯤ ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯃꯨꯕ ꯂꯩꯆꯤꯜꯇꯃꯛ ꯊꯝꯖꯤꯜꯂꯝꯂꯒ ꯆꯠꯈꯤ ꯃꯤꯁꯝ ꯑꯃꯅ ꯏꯆꯝ ꯆꯝꯅ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯉꯥꯡꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯃꯄꯨꯡ ꯑꯣꯏꯅ ꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯑꯏꯕꯤꯒꯤ ꯗꯥꯏꯂꯣꯛ ꯁꯤꯖꯤꯟꯅꯕꯗ ꯑꯃꯅꯤꯗꯪ ꯂꯧꯈꯠꯆꯒꯦ ꯏꯃꯥꯅ ꯈꯪꯄꯣꯠ ꯅꯠꯇꯦꯗ ꯁꯛꯇꯥꯁꯤꯒ ꯑꯏꯕꯤ ꯃꯁꯥꯅ ꯁꯦꯝꯖꯕ ꯋꯥꯄꯥ ꯆꯥꯕ ꯂꯣꯟꯁꯨ ꯋꯥꯔꯤ ꯃꯆꯥꯁꯤꯡꯒꯤ ꯋꯥꯔꯤ ꯁꯥꯒꯠꯄꯗ ꯃꯇꯥꯡ ꯆꯥꯅ ꯂꯩꯊꯦꯠ ꯑꯣꯏꯅ ꯊꯦꯠꯆꯤꯟꯕꯒꯤ ꯐꯖꯕ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯏꯕꯤꯅ ꯃꯁꯥꯅ ꯁꯥꯒꯠꯆꯕ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩꯗꯤ ꯃꯩꯁꯥ ꯐꯪꯗ꯭ꯔꯤꯕ ꯎꯄꯥꯜꯗꯨꯅ ꯃꯩꯇꯥꯜ ꯑꯣꯜꯂꯕ ꯄꯥꯝꯕꯤꯒꯤ ꯑꯋꯥꯕ ꯈꯪꯕ ꯉꯝꯒꯗ꯭ꯔꯥ ꯑꯩꯒꯤ ꯍꯥꯡꯂꯕ ꯊꯃꯣꯏꯒꯤ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕ ꯏꯔꯜꯗ ꯑꯩꯈꯣꯏꯒꯤ ꯂꯃꯥꯏ ꯑꯃ ꯑꯅꯤꯗ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯍꯥꯡꯂꯕ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯃꯥꯅ ꯅꯨꯡꯁꯤꯕꯒꯤ ꯕꯤꯟꯗꯨ ꯑꯃ ꯅꯝꯕꯤꯈ꯭ꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯇꯁꯦꯡꯅ ꯁꯨꯕꯗꯅꯤꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯁꯤ ꯆꯥꯅꯕ ꯋꯥꯍꯩ ꯈꯟꯕ ꯍꯩꯕ ꯑꯏꯕꯤꯒꯤ ꯍꯩꯁꯤꯡꯕ ꯎꯕ ꯐꯪꯏ ꯌꯥꯝꯅ ꯄꯣꯏꯇꯤꯛ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥꯗꯤ ꯀꯌꯥ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯖꯤꯟꯅꯗꯦ ꯑꯁꯨꯝꯅ ꯋꯥꯍꯩꯅ ꯗꯥꯏꯔꯦꯛ ꯋꯥꯀꯣꯏ ꯁꯨꯗꯅ ꯋꯥꯔꯤꯁꯤꯡꯁꯤ ꯁꯥꯒꯠꯂꯛꯏ ꯑꯗꯨꯒ ꯋꯥꯔꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯁꯄꯦꯟꯁꯇ ꯊꯝꯂꯝꯕ ꯑꯁꯤꯃꯛ ꯑꯏꯕꯤꯒꯤ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯋꯥꯔꯤꯒꯤ ꯑꯦꯟꯗꯤꯡ ꯐꯖꯕ ꯎꯠꯄꯅꯤ ꯋꯥꯔꯤꯒꯤ ꯈꯨꯐꯣꯡꯗꯣ ꯈꯨꯏꯗ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯄꯥꯕꯁꯤꯡꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯑꯃꯗꯤ ꯄꯥꯔꯒ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯄꯥꯅꯤꯡꯕꯒꯤꯏꯍꯨꯜ ꯑꯁꯤꯁꯨ ꯑꯏꯕꯤꯒꯤ ꯍꯩꯁꯤꯡꯕꯅꯤ ꯌꯥꯝꯅ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯕ ꯋꯥꯔꯤ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕꯅ ꯑꯄꯥꯕꯁꯤꯡꯒꯤ ꯊꯃꯣꯏꯗ ꯄꯥꯜꯍꯟꯕ ꯉꯝꯃꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯃꯆꯥꯁꯤꯡꯗꯤ ꯌꯨꯝꯁꯪꯕ ꯉꯥꯀꯦꯟ ꯊꯥꯅ ꯉꯥꯏꯔꯤ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡ ꯑꯁꯦꯡꯕ ꯏꯔꯜ ꯇꯥꯏꯌꯣꯟꯅꯔꯕ ꯇꯥꯏꯕꯪ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯦ ꯁꯤꯡꯊꯥꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯔꯒꯗꯕꯗ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯑꯅꯤꯗ ꯈꯔ ꯐꯣꯔꯁ ꯑꯦꯟꯗꯤꯡ ꯑꯣꯏꯕ ꯈꯔ ꯌꯥꯎꯕ ꯊꯦꯡꯅꯩ ꯑꯏꯕꯤꯅ ꯎꯠꯂꯤꯕ ꯁꯥꯒꯠꯂꯤꯕ ꯋꯥꯔꯤꯒꯤ ꯄ꯭ꯂꯣꯠꯀ ꯑꯦꯟꯗꯤꯡꯒ ꯅꯝꯗꯨꯅ ꯋꯥꯔꯤꯒꯤ ꯇꯥꯏꯇꯜꯗ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕ ꯃꯥꯟꯕ ꯋꯥꯔꯤ ꯃꯆꯥꯗꯤ ꯂꯪꯖꯤꯟ ꯃꯥꯡꯈ꯭ꯔꯕ ꯂꯪꯗꯨꯝ ꯑꯁꯤꯅꯤ ꯋꯥꯔꯤ ꯑꯁꯤꯃꯛꯇꯤ ꯊꯤꯝ ꯑꯁꯦ ꯈꯔ ꯆꯌꯦꯠꯅꯕ ꯃꯥꯟꯕ ꯑꯣꯏꯅ ꯎꯏ ꯑꯗꯨ ꯅꯠꯇꯗꯨꯅ ꯄꯨꯈꯠꯂꯛꯂꯤꯕ ꯋꯥꯔꯤ ꯄꯔꯤꯡ ꯑꯁꯤꯒꯤ ꯏꯆꯦꯜ ꯊꯩꯈꯤꯗ꯭ꯔꯒꯗꯤ ꯌꯥꯝꯅ ꯐꯣꯔꯁꯐꯨꯜ ꯑꯣꯏꯕ ꯅꯨꯄꯤꯗ ꯏꯝꯄꯥꯋꯔꯃꯦꯟ ꯄꯤꯕ ꯐꯖꯕ ꯋꯥꯔꯤ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯀꯦꯔꯦꯛꯇꯔꯥꯏꯖꯦꯁꯟꯗ ꯈꯤꯇꯪ ꯁꯣꯟꯕ ꯃꯇꯥꯡ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯁꯨꯕꯗꯅꯤꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯩꯈꯣꯏꯒꯤ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯀꯅꯥꯅꯣ ꯑꯗꯒꯤ ꯌꯦꯅꯤꯡꯊꯥꯅ ꯂꯥꯛꯄꯗ
nunggi simban maisa amasung maisa hairiba larising si asida su aina makata na amu khare hena saida hapsandana ko honna zarake ana hoji aseng me idal asida di ai hairiba wari masa sing ase hoji akon ba khong liba aseng me idal hairiba wari masa asiga kuna maksida di ai bi se mai pa la ba kui ko khong go mi haiba ya amadi lon gi top top masaksi yamna phajana leire amadi manipuri ai bi taibangda masagi masak ama sagat sabangam labi singthani ngai oibi mai pak labi ai bi di oire adubu ai khoina yamna khoigi wahai si na ba matamda aduga kaino singsi khoi yamna artistic oiba wari masa haiba se art amanina artistic oiba aduga phajaba wari khuli samna haibada imasi binudini hoigi wari khuli adu toman top tazaraba adumbagi adomda yenglugadi kitang aibi ase kitang ima kanomda sangsinbadi kitang walibra hena amuk hena kaino thijalhaningba aduga hena phajaningba masang oiba aduga hena top masak ama tananaba hena sangsin birakani haiba wafamse hamzaraga mayam punamuku aina amuka hana noluksari Thagatsari Dr. Salam Santibla Kupna SS Tawna Hona Bani the Han the Wari the Tim the Karehena Satoki Bumtova Maduna Lam Dragadi Kapek Wairagata but Amna Nuaira Madavani Masisi Koi Bungama the Gisatarakani tend to Tinjala air to Symposium Mamatobagi Jatnabiki Matumina Koi Wahang Pakum Down Dragasu Nadraga suggestion Jingba to the bottom Nadragasu moderator ki Warundi Tambam Topana Yamna Samna Kitang Masigi Sida Kano Ahumna, Quiki scholar Ahumna Patopi Hibasida, I want the Pausa Bakara, Tamnava Dozage, Sangi Sangana. Masigi Symposium say Quiki Kshetrimayum Yaima Memorial Trust na Simbidana Kshetrimayum Subadani Kanosigi Tarsigi Chairperson of Ibanakra Chairperson to Obiriba Quiki Kshetrimayum Subadani Sahi Yankai Surakpa Adugumba Aiba Magi literary journey Ibagi Kongsa Sahi Yankai Surakpa Sida Masida September Hadagina January Pawagi Tha Marigi Haibi Bormana side Tha Marigi Supna Hongdok Sathagadaba Adugumba Sahiyakai Surapagi Golden Jubilee Sanapudumba Sahi Lakai Surapasigi Saruk Amawina Symposium si Laukat Pani Hadana Habibani Masigi Mamangda Quick September Hadasu Equigi Aibi Asigi Seminar at Obamasu Singare Seminar to the scope to Yambanina Kitang Subsan Gibagum Taura Ngasidi Symposium go Oire Adagis Amukasu Makala topics Ahumkutang Oirabanina Scholar Ahumna Ahum Sida Loina License Pizaraga Sokta Ribakai Habiro Habigi Mata Maina moderator I just Hamzedre Pabiro Adana Tawada repetition lap but the Likitang I read Tawzakiba Male Kasigi Ekoigi Subadanigi Symposium Sida Ayam na pungling the Pauzaba Karadi Subadani si Kanano and a Haibadu Ekoigi Manipurda Nupigi Ibagi concert Natraga Nupi activistki concert ama Nainarama matamda Subadani si hek Yauraga La Abani Aduna Aikoi Subadani Aikoi se contemporary Tamunamuni Longani Aduna Wari se Subadani gi Wari da Aigi Yaugani Aigi Wari da Subadani Gadamag Yaugani Aikoi se Aduna Aikoina Nupigi Manipuri society gi Aikoigi Kunai gi Nupigi Kongchat se
ꯀꯔꯝ ꯍꯥꯏꯅ ꯑꯏꯕꯤꯁꯤꯡꯁꯤ ꯂꯥꯛꯏ ꯅꯠꯇ꯭ꯔꯒꯅ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯔꯝꯕ ꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯕ ꯁꯣꯁꯤꯌꯦꯜ ꯏꯁꯨꯁꯤꯡꯁꯦ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯀꯔꯝ ꯍꯥꯏꯅ ꯔꯤꯌꯦꯛ ꯇꯧꯈꯤꯕ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯅꯧꯕ ꯃꯤꯔꯣꯜꯁꯤꯡꯁꯤꯅꯗꯤ ꯈꯪꯉꯔꯣꯏ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯨ ꯄꯨꯔꯒ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯨꯒ ꯃꯥꯌꯣꯛꯅꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤꯒꯤ ꯐꯤꯕꯝꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯒꯠꯀꯅꯤꯅꯦ ꯍꯥꯏꯕꯒꯤ ꯗ꯭ꯔꯤꯝ ꯀꯌꯥ ꯃꯪꯂꯥꯟ ꯀꯌꯥ ꯀꯣꯜꯂꯒ ꯂꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯁꯨꯕꯗꯅꯤ ꯑꯃꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯣꯔꯖꯩ ꯄꯥꯏꯕꯅꯤꯅ ꯃꯪꯗꯣ ꯃꯪ ꯑꯣꯏꯍꯟꯕꯒꯤ ꯃꯍꯨꯠꯇ ꯏꯊꯣꯛꯇꯅ ꯈꯣꯔꯖꯩꯒꯤ ꯃꯇꯦꯡꯅ ꯏꯊꯣꯛꯇꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯣꯔꯤꯔꯣꯜꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯗꯅ ꯅꯩꯅꯅꯕꯒꯤ ꯃꯆꯥꯛꯇꯨ ꯑꯣꯏꯔꯛꯇꯨꯅ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯅꯩꯅꯕꯒꯤ ꯀꯩꯅꯣꯗꯨ ꯇꯥꯟꯖꯥꯗꯣ ꯈꯟꯅ ꯅꯩꯅꯕꯗꯨ ꯄꯨꯟꯅ ꯂꯧꯃꯤꯟꯅꯔꯤꯕꯅꯤ ꯉꯁꯤꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯊꯥꯒꯠꯆꯅꯤꯡꯕ ꯐꯣꯡꯗꯣꯛꯆꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯈꯣꯡꯆꯠ ꯑꯃ ꯂꯥꯛꯆꯕꯁꯤꯗ ꯅꯨꯄꯤꯒꯤ ꯈꯣꯡꯆꯠ ꯑꯃ ꯂꯥꯛꯆꯕꯒꯤ ꯅꯩꯅꯕꯁꯤꯗ ꯌꯥꯎꯕꯤꯕꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯖꯕ ꯂꯩꯖꯗ꯭ꯔꯦ ꯏꯍꯥꯟ ꯍꯥꯟꯕꯁꯤ ꯊꯥꯒꯠꯆꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯕꯗꯅꯤꯒꯤ ꯃꯥꯒꯤ ꯂꯥꯏꯐ ꯑꯦꯟ ꯋꯥꯛꯀꯤ ꯄꯥꯕ ꯃꯇꯝꯗ ꯀꯜꯆꯔꯦꯜ ꯐꯣꯔꯝꯒꯤ ꯗ ꯋꯨꯃꯦꯟ ꯋꯤꯡ ꯑꯃ ꯍꯥꯟꯅ ꯂꯩꯀꯣꯜꯁꯤ ꯐꯣꯡꯗ꯭ꯔꯤꯉꯩꯗ ꯂꯩꯀꯣꯜꯁꯤ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤꯁꯤꯡꯁꯤ ꯈꯤꯇꯪ ꯌꯣꯛꯈꯠꯄꯒ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯇꯁꯦꯡꯕꯁꯨ ꯑꯣꯖꯥ ꯊꯣꯏꯕꯤꯒꯤ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯃꯥꯒꯤ ꯊꯕꯛꯇꯒꯤ ꯄꯩꯁꯥꯗꯒꯤ ꯁꯦꯜꯗꯒꯤ ꯑꯣꯖꯥ ꯀꯩꯅꯣꯁꯤꯗ ꯀꯜꯆꯔꯦꯜ ꯐꯣꯔꯝꯁꯤꯗ ꯇꯧꯔꯝꯕꯅꯤ ꯑꯗꯨꯅ ꯋꯨꯃꯦꯟ ꯋꯤꯡ ꯑꯃꯒꯤ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯋꯨꯃꯦꯟ ꯋꯤꯡ ꯑꯃ ꯁꯦꯝꯃꯦ ꯑꯩꯈꯣꯏ ꯁꯨꯕꯗꯅꯤ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯃꯦꯝꯆꯧꯕꯤ ꯊꯧꯅꯥꯎꯖꯝ ꯁꯅꯨ ꯕꯦꯃꯜ ꯌꯥꯎꯏ ꯃꯣꯏꯅ ꯌꯥꯎꯁꯤ ꯍꯥꯏꯗꯅ ꯂꯥꯏꯐ ꯃꯦꯝꯕꯔ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯣꯏ ꯄꯤꯈꯤ ꯃꯤꯡꯁꯨ ꯆꯟꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯣꯔꯝꯅ ꯑꯩꯈꯣꯏꯁꯤ ꯅꯣꯡꯃꯇꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯇ꯭ꯔꯦ ꯐꯥꯏꯜ ꯑꯔꯤꯕꯗꯣ ꯐꯒꯠꯂꯒꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯈꯔꯒꯤ ꯂꯤꯁꯁꯦ ꯑꯩ ꯇꯔꯪꯅ ꯂꯩꯔꯝꯒꯅꯦꯅ ꯈꯜꯂꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯁꯤꯅ ꯆꯦꯟꯕꯤꯗꯅ ꯑꯩ ꯏꯁꯥꯃꯛꯇꯤ ꯀꯩꯅꯣꯗꯨꯗꯗꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯁꯤꯅꯦ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯄꯥꯝꯖꯗꯅ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯗꯩꯗꯨꯗ ꯋꯨꯃꯦꯟ ꯋꯤꯡ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯂꯥꯟꯒꯤ ꯀꯔꯤꯒꯤ ꯁꯤꯝꯄꯣꯏꯖꯝꯒ ꯇꯧꯍꯟꯗꯅ ꯇꯝꯐꯥꯁꯅꯥ ꯁ꯭ꯀꯨꯜꯁꯤꯗ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥꯁꯦ ꯑꯃꯠꯇ ꯂꯥꯛꯇꯦꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯣ ꯌꯥꯎꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯌꯥꯝ ꯏꯪꯅ ꯂꯦꯡꯁꯤꯟꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯥꯡꯖꯔꯤꯕ ꯈꯔꯁꯦ ꯇꯥꯕꯤꯕꯁꯤꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯗ ꯀꯜꯆꯔꯦꯜ ꯐꯣꯔꯝꯅ ꯇꯧꯕꯗꯨꯗ ꯑꯣꯖꯥ ꯀꯩꯅꯣꯅ ꯖꯥꯃꯤꯅꯤꯅ ꯆꯤꯌꯔ ꯂꯧꯈꯤ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯀꯅꯥꯅꯣ ꯄꯦꯄꯔ ꯄꯥꯕꯗꯣ ꯈꯔ ꯀꯥꯎꯔꯦ ꯇꯤꯖꯤꯗꯅꯤ ꯑꯗꯨꯅ ꯋꯨꯃꯦꯟ ꯋꯤꯡ ꯑꯅ ꯍꯦꯛ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯠꯇ ꯂꯥꯛꯄꯤꯗꯕ ꯑꯩꯈꯣꯏ ꯈꯔ ꯍꯦꯛ ꯇꯧꯕ ꯑꯗꯒꯤ ꯑꯃꯨꯛ ꯏꯆꯦꯃ ꯚꯥꯅꯨꯃꯇꯤ ꯂꯩꯈꯤꯗꯕꯁꯦ ꯁꯤꯁꯨ ꯂꯤꯇꯔꯦꯔꯤ ꯐꯦꯁꯇꯤꯚꯦꯜ ꯁ꯭ꯇꯦꯠ ꯀꯂꯥꯅ ꯇꯧꯕꯗꯨꯗ ꯀꯕꯤ ꯁꯝꯃꯦꯂꯟ ꯇꯧꯕ ꯅꯨꯄꯥꯒꯤ ꯑꯣꯏꯔꯒꯗꯤ ꯋꯪ ꯅꯨꯄꯤꯒꯤ ꯑꯣꯏꯔꯒꯗꯤ ꯏꯆꯦꯃꯗꯣ ꯌꯥꯝ ꯀꯅꯥꯝꯇ ꯑꯩꯈꯣꯏ ꯑꯃꯗꯤ ꯈꯛꯇꯅꯤ ꯐꯝꯃꯤꯁꯦ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ ꯑꯣꯖꯥ ꯄꯣꯂꯦꯝ ꯅꯕꯆꯟꯗ꯭ꯔ ꯑꯃ ꯐꯝꯕꯤ ꯑꯗꯨꯒ ꯏꯆꯦꯃ ꯚꯥꯅꯨꯃꯇꯤꯒꯤ ꯃꯄꯨꯔꯣꯏꯕ ꯇꯥꯃꯣ ꯙꯕꯂꯣ ꯐꯝꯃꯤ ꯑꯇꯩ ꯅꯨꯄꯥꯗꯤ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯗꯨꯗ ꯃꯥꯁꯤ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯗꯨ ꯂꯣꯏꯔꯀꯥꯟꯗ ꯃꯣꯗꯦꯔꯦꯇꯔꯒꯤ ꯋꯥꯔꯣꯜꯁꯦ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯚꯥꯕꯣꯛ ꯂꯩꯇꯕꯒꯤ ꯋꯥꯁꯦ ꯉꯥꯡꯉꯝꯃꯀꯥꯟꯗ ꯑꯗꯒꯤꯗꯤ ꯏꯆꯦꯃꯁꯦ ꯁꯨꯃꯥꯏꯅ ꯗꯛ ꯂꯥꯎꯅ ꯁꯨꯊꯔꯛꯑꯦ ꯑꯗ ꯑꯃꯈꯛ ꯏꯁꯣꯔ ꯍꯥꯏꯁꯦ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯔꯒꯁꯨ ꯏꯆꯦꯃꯁꯤ ꯌꯥꯝ ꯀꯦꯖꯕ ꯇꯥꯖꯕꯅꯦꯕ ꯑꯗꯨ ꯃꯥ ꯂꯩꯇꯕꯒꯤ ꯐꯤꯕꯝꯁꯦ ꯂꯣꯡꯅꯁꯨ ꯇꯥꯗꯦ ꯆꯦꯞꯅꯁꯨ ꯇꯥꯗꯦ ꯁꯨꯃꯥꯏꯅ ꯗꯛꯇ ꯇꯧꯈꯤ ꯃꯄꯣꯠ ꯁꯨꯀꯥꯏ ꯀꯥꯏꯗꯅ ꯑꯗꯣ ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯁꯨꯝ ꯈꯟꯖꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯨꯟꯅꯥꯏ ꯑꯃ ꯂꯩꯔꯒꯗꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯅꯤꯃꯛ ꯆꯪꯉꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅꯗ ꯄꯪꯂꯥꯎꯗ ꯂꯥꯎꯕ ꯌꯥꯗꯦ ꯅꯨꯄꯥꯅꯁꯨ ꯈꯪꯒꯗꯕ ꯅꯨꯄꯤꯅꯁꯨ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯒꯗꯕ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯧꯕ ꯁꯤꯗꯩꯁꯤꯗ
ꯑꯩꯈꯣꯏ ꯅꯨꯄꯤ ꯌꯥꯡꯈꯩꯗꯤ ꯂꯣꯏ ꯈꯪꯖꯔꯦꯕ ꯀꯗꯥꯏꯗ ꯃꯩꯆꯥꯛ ꯂꯩ ꯀꯗꯥꯏꯗ ꯑꯋꯥꯕ ꯂꯩ ꯀꯗꯥꯏꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯖꯔꯦꯕ ꯈꯪꯕꯤꯒꯗꯕꯁꯤꯡꯗꯨꯅꯗꯤ ꯇꯥꯕꯤꯗꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕ ꯁꯥꯡꯂꯕ ꯍꯤꯁꯇ꯭ꯔꯤ ꯁꯣꯁꯤꯌꯦꯜ ꯍꯤꯁꯇ꯭ꯔꯤꯁꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯩꯔꯤꯛ ꯃꯩꯁꯥꯁꯤꯡꯗꯣ ꯌꯣꯝꯃꯒ ꯄꯨꯔꯒ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯏꯕꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯨꯕꯗꯅꯤꯒꯤ wari masada khangde degi novel da khangde magi fiction sidai sida novel su short story su fiction sidai sida nupi da karigumba mating ma hapna ba thauna ama hapna na ba adugi ihul ma dum pura ga yam nauringe degi hauna hujik phawasi chahi yankhai gi khongsat ni chala ibase na haibasida nupi da karigumba khradi nupi sidai sida thauna hapna ba pagal hapna ba puning losing oina ba ana haibasigi masigi motif ama asigi animba amasidi chahi yankhai se koina amu hangat na phakpa matamda songthoga leibaduni aikoi gi roi balana palliba kaidoriba mayam singsi adage mu aina live ki saruk tuda mu kitang mu phongdok chaninba khara sulai aikoi ngasi paper pa di ki ba aikoi gi Dr. Memton na supan Subadani si am hona bakan mani mana ningrabadi tawdaba yade haidana aduna bu sugumba sahi yankhai gi sana pudoba agi kano se celebration se nomatang tawbana tana maina thamari supna tawra iba ka doiba mayam sina su mayak seng na ulamani ada aikoi gi Kshetrimayum Subadani se magidi horakpada wari sidi thengai na bagi wari ngaktani thengai na bagi mukna bagi mamai dana phanayam na thengai na rurasu mukna rurasu mamai gi plus point to mahai do adudi lining banara sai baba ning banara ku khangde plus point du de koi Subadani sida tum heta lehowa aduna leikon hogalapagi wari sisu amung nong leader gasu karigumba misunderstanding wakal niyeng se khra taina badagi kedo badagi nungai ta khra su thokhiba adudagi nupi mayam sigi thabak khra di tongningba iba su pamjaba aduga mu iba pamjaba sida nupi sing sidi kamdau gi en haibada ibagi inkhalapa matamgi ibagi ihul ting 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 jang launa leiringai matam dudagi na adagi di mayum palani adai ahal oirani smaina chagiba life ki circle sida unsigi khongja sida iba hoglapi inkhalapa dagi na aroiba bhau lakpase hojikti kharabu yame hari sisu heta chama phaba yankhai phaba kuntha phaba dingatri tara ma kunama phadabra phadibra koi amu hana neina babau sumi ayam badi thaba inghang ga pothara kanda masa masu ga chawra kanda matam hanga kanduda ibarom da changakpane aduna sumaina kanosi ibagi kanosi da thengna changakpanina ekhoni yang kanna inba ngangidaba matang su yaudabadi nate ada aduna aikhoina aduma phibam duda leirambanina idi iningba thapati tongingba aduga aikhogi sangbam dudi leitaba haitare adumba like minded mayam amana aikhogi Subadani aduga amuksu ima sigi tampakta aikhoina changjaba ngamse sina leikonje aikhoi sahi kunmanga sida prang laung inba ngambani aikhoina kano financial aid phangado ko adu matamdu da lupa lakh ama phangosida atai unaisan 1930 dagi lingkhalakpa 40 dagi lingkhalakpa mayam sina aikoi saurabjan adubu aikoi gi da ima sine adagi matamdugi isema Sorojini art and culture gi director aduga ima sibu yamna ikai khunajaba okram ibobi se aikoi na party gi natti haba bobi na lekon bu nusibiba dagi ima sibu heta yang kina ikai khunnabiba adugi kaudabadune ba aikoi lekon gi members singi thamoi da langna
kanogi ibobi mafam ama leirise akhoi BJP ni Congress na akhoi sumyaw yawde imasibu yamna nusina thajana imasina hairaga theka tabiba ade karino khanaba adumaina tawgiba dunya aduna akhoi leikonse adugumba mayamgi hana punjinabagi langla du di leitaba thamoi thamoi dadi pamjabagi ihul du di leiba adu puno to khomjilla ka da leiko laina haibase semre aduna laikon ji semakpagi wari da ikoi Kshetrimayum Subadani se dum yawdu da leiragani ani Subadana ngasigi Kshetrimayum Yaima gi trust si su irai line heta siung gi baza natte masagi laikon gi adumani history masa ma sidai se yawdi ado si kainwani hojik tadi khara nuai taba yai adubu tungda thigalakuna di history du yam pam doini ai koina hojik acho ba writers sing sigi masi marum do kari noina thinari sine mapanda sading da leibadu natabada aduna Subadani gi ahan bahgol ko matamda khara waina gani kaino ma yena gani aduga poloi gi mahai du di mana da sagani sima ada akhoi Subadani se thabak yam toba pame ba aduna akhoi laikoni ko kaino gi akhoi gi corridor gi khara akhoi na side ga corridor ga mari leinaba adumba kaino sing personality sing thawdok sing kari sing si tawjabane ada Subadani di thabak yam tawning manina Subadani gi pabungi kaino si thawranga si thok ingba tawhaningba adugumba mayam ama leiba aduda akhoi laikon gi member sing na di madum da di haibadi pabung bung sidaba nusibagi wasuna nate yamna kai khumna jai adubu akhoi na laikon laina haiba matamda literary organization ama oibanina aduga mari leinabado adomda khare hena pambase laikon di member ayambagi motne meeting ham tawe tawada akhoi gi bimawati duna peng tawraga madi manim do naraga solaga leibanina nganna di chatninga ba ni thamta du January ra February January mamai ra December mamai ba oirambe adai do mana trasama sema hana hairamaga chakre ba adagi di matam do dadi akhoi gi Subadani je thamai yam sokhi na bhong nai na bhong nari ba ha nasagi nari naraga sulai adagi di khalamba wakhal duga khara su tainare adubu hojiki phangchet masi langa kanda Kshetrimayum Yaima Memorial Trust and siengi basina kayamuk kudung charage haibada golden jubilee lakpada adai kainoma lakpada adum kudung sabase ngasi sisu adum lairiba dumi adugi mathakta Kshetrimayum Yaima hariba Subadani gi apopa pabung se magi maming da basa kainogi ladi pongbagi kaidobagi hena Kshetrimayum Yaima gi tarsi leram dragadi adu yamna laikona tikli waidi laikon gi atopa function mayam am leibanina yesinna banina madumda ngandu halamda yai ngasi di khitang karigumba amadagi crack lawo mun leigragasu aduga aina sai haijagi bato aroibati Subadani dana matung do mahi do line ningba gira khangde akhoi di line ningi ra ning direk mahi je subang phangde line na kala yam do male sumaina ko yaw seng na haijarabada ko noriba na hasin su yawi tungi thijen bagi lambi da akhoi aron atu mayam se ko haigi mioi be se atia tambang ha sunate magi atia tamma iba magun buda kadai no pakko su mioi bani da mioi ba haiba se men is not perfect ana mioi ba haiba se mapung phadi na hainari baduni adubu ngasi gi naina basida paper readers na uthopi ra kwasi yengagadi akhoi Subadani panayam na magi literary journey sida panayam na haigat na my graph ama ye pataragadi panayam na graph se haigat le haina haijabasima thamjage aduga akhoi aibi ngasai nupi singi kano se
nupi singi phibam je kamai taronge ke doronge na haiba adegi ai bisingi generation haipet aikoi gi Dr. Mentona di palit adubu sidai sidai ko na lairi haibi aduga ai bi han ba thoropagi first generation sidi yamna taru na 1920 dagi na 1930 phaugi manungdani lamyan bini haiduna aikoi leikona kanamtana ira na biram dabado aikoi leikon haibasi semjabadagidi lamyan bi ai bising sibu aikoi na pok nondana kanada nondorino haidana koda thoibi Binodini, Pramodini, ahum si iracharak pase. Haiba ahum sigidi kenangai sunglai leitana 1920 dagi na 24 phawagi manung sida pokpa. Chaurangna haidagana kainogi 20s gi decade se sigi sida pokpa mayam sing sina hanba generation oiduna thoibi Binodini, Pramodini somaina aikoi semjarakpani aduga saigi marak sida pokpagi sahida da yengaga mu aikhoina ibagi journey se mu khaidok pasung yati karigino haibada oja Germany se 1936 ta poi se ma bina pani 48 ta poi sorry ma kano Bhanumati 48 ta poi agi se ma bina pani 49 da poi adum haina tawraga sumagi lairi khongokpagi sahidu da yengakpanina hari balamnya bi ayi bi hum sigi matungda ITs gi swai sibau jortringai dadi hoi yamna tamna sai 1975 ta Subadani gi mangkhrabai sai gi sur dagi 1976 ta hawum sektawati gi mallaba diary short story ni Subadani gi na saireng ni sumaina tamna phunga kanda ITs gi ticket tagi neba ayi bising se Kungzala kadoise aduga hauzik tadi simphal oina puba ngamjadre aduga haibada su matam yamna lowbo oire haijabadi ai bigi khongjang se yangkhale haibani yangkhale yamna nungaiba kaino se aikhoina hawai nupi gi damakta ningdon pong khiba wa khiba mi amta phambi daba timbi daba adagi smaina side tagi khana nei na baga na hairaga su nupi sidi yaude atop rajniti gi dadi khoi mukhra sana hoi kari hoi makhoi khara yauraga su side gi matang hek lakho matam dadi creative writer da budi creative writing da budi masi Binodini hoi thoibi hoi moi mayam su leibire aduga critical writing da naina bagi lam da hek jor ko matam dadi nupi se iwat pa aduna adwai dadi kainosi aikhoisi maron suboi sudubai khajik ngangba tamjarakpasi adwaidani haijaba tai do ngasigidi amukka ani suba nuaibana ngasigi symposium sidadi paper la thokpiriba singsi subi ngakta oiba aduga khitang khangjadrabasu haijadrabasu moderator oibiyu haibagi yamna ikai kunajaba position sida thamjariba aisu thambiriba aisu nupi hek oiba asumaina tawbadadi adagi bhaboksu ngasi se kai kaina dabadong tawbi natragadi kitang su ai ngasai akhoi shanti balana kotharak pasida aidi maningdadi phajariba mamangi du kari bapte hapino aisu hana paper du udabani na phangdi ba dagi paringe da patlang thatpadu su nungai te aiji tawhang phangdre ba mana wadi da pakli de li so somdana stallion technique aina tawragan sida de podang ma bhap tara mane si tawga da pare be man adumaina mi su kaina dre ngasi se aduna sidai sida aina nungai jabado nupi singsi aikhoina khara aidi inkhal ko mata munate da kaino da MU da changdana university da laijaraba phawada sumaina tawbusi phangamdi ba khara aikhoigi silar mani masu Manipuri literature da di thudongna changakta banina marang marta antang no ubo phangi magina chogbo mafam ama ingraji site da leibanina adagi akhoigi menjobi marang marta naina bagi platform lauraga su masu mapung da di creative writer oibanina sumaina naina bagi kino sida marol sudabi aina khajik tanga yajaba haiba tare
Wangang sude, Haisu Hajade, Maroon Sude, Yam Samna Tanzarabada, Maroon Sudabi, I know Patikam Yalaga Laksavani, Masidi, I di Satringapani, Adana, Mapoina, Haidana, Pongdokana, Nupi di Smita, Miss Mita Minega, and Hirapase, I get away the Amna Saptoksaba, Noaizaba, Hoxe. Adagi Nupi Singi Maramda Kari Hirambage and Hirase Toibina. Radha dagi court amakak ekoi roibalana thami Radha sidi thoibina khwaidagi hena traditional oina iba koi traditional nupi gi lumna thangba khongthang gi ayingba aming bagi phajaba lum lawda mani yekna da ba khot nei wahang di yawdi asidi murum son ba na haiba tare amorom da binodini gi di ko Imasi binodini di mayam thena bi hobusina khangbiri baduni ma kera basu phona kero ke da ba malaga phatan duini ngangwa basu kanang ngangoi adu ngangbadi ayuna ngangi ba am artistic oi ba miyeng dagi na yeng dagi sajat dagi loina bakse imasi di phajarol gi mapum oi ba mutini haina haijege aduna imasi gi da magi imaton ga haibadu da Nupi Haibase, Singamane go. Yamata Sing Yaudraga Himbadi Yadaba, Mama di Sing Laiba, and Haiba. Adu the Kanogi Matongi Karino Nupi character to cow. Mammy to cow. Matongi the Jauri Bato, Mana Tava, Hypercanoi. I'm telling young Debra, I know our so. I don't know. Tamasado, Tambi, I could be put the flight and a quack. Tamasado, Sahitarani, Pangi. How to give them the cow, Yala, take it never. I don't know, but not out of a young doggy, Imuda. Yamna, Pansai, Membergo, or Mumitani, a over the Imundo da Masi, Monica, and Pusandiva. Aduga, Tasiang Badi, Tamasa City Paklang, the Yan, Bagari, Walco Company. Lighting of the Oina, mine bad in a low one. Adu, must have a ping so high. Ababa, I could the net, hung to the tournament. Adu, was I give text to the Hana, Mana Iram, but Sahi cannot the Imatons, the Manas. Then ordering it. Tampasana, the Sati ordering it even ever. At the my home teacher to na Salam to be the say be the na Toba the Yamu, Magi cannot do Puina Iludrabanaba. Other minor, hide the na, Pasapazana, Hansis na hire me, Adu, I could give Matam the day. Hide the na, Hyberman, but the giddy, Chinjeta, bang, running up was enough. I pinned over the head of a high time. I do not gonna hide a say. I call you Madame Sidi, crack na hide a crane wise of a donut of Pagasi. Masigi Mut Matasi, Laki Baduni, Adunia Subadani, what in Masasim, Yawi. Zarnida was I Ibisigi Sahigi, Matungina Hyzabatari. To real system, Angambadi, Gender, Wawa, Gender, Magi Tapam, Mamadi, Lay never looked at the target and Samudra the target, a cry the Mama. Tapam do your comatum daddy. Isiel couldn't want to tap Tari. Isiel tap Tari. Aduna, Masidadi, Taki Taptaraga, Muiba, Moibagi, Mapo Pava Mien, Major Oibasidi, Algin Matam Sitan, Oieva. Equina, Nuai Taba, Wado was sounding Banupi, Buenos Minor and then Yingiba, Apoisumini, Tunine, Adani, Hiram, Bamayam Singo, Consigi, Taram Dai, Numina, Nanganga Pomatam, Nakumasu, Sarapomatam Daddy. I quit as how would Louis the Hybogudi, not Ragasu, I quit the Yingsia. Amasulaki, Massimiva Mona Lakum took them. Maduni Equina, a same Iral and a high pasita, Equi Subadaniki, Homa Ivicelsi, and the Home Dragadi static with a link than a later, the Punsidu Punsisu, the writer to Amakapara Yari, Larito, Kari Hong Ibagi, Kari Haibagi, Haibagi Tea, but never. I couldn't never seen a Tagotori journey, and writer Gisu. Hyderabad Hanjana, Hyderabad not day. I don't know what tea, the tea bunny, I don't know high and above one bunny. I do get Kongul do Nainariba, a queen of Ligadori, Ma, Kari high gray, Kari Dobre, and a high vessel. I couldn't have being a dory bunny,
ligadoribani aduna saidi pa kenodaga maisa masung maisa ki aroiba miku haidu lekham ton haidana film gi keno amada sayon amada mukla in sumaina wari masa dagi kenoda drama gi radio lila gi taibangda changak tana kenodo aikoina like mayekta leiram dagi khonjel da halak tana kai dau tana tawrak pasi nuai ado lari ko di khongri chumi ko lari ko di khongri aduna simasu lari ko na ngasai ko gi dr memton gi mali survey du da yawi aduna lari ko na khonga di simasu wal hori ba id I haibadi khangba radio da sadok pani na loin ta ba aduga simasu khongbiraga di awat pase hena keno se ekoi pari ba nainari ba singda sinabiraga di nuaizarani adagi mo aroi badala mi masina ko paper reader ahum sida kitang aina haining ba khara lei paper reader ahum da haiba matam sida ekoi na nupi gi maramda iramba writer khara gi maming se sasat panba matam da yari ba makai ahan akon nai piu ba ngasai short story ki amani palaga da jule bai gom ja tak hai thamaga arte alangona mamai de putharakpa khudam ni ko madu gi to biga no ba hana mangda lakpa sing duna hana thambiyo ba adegi aramam samarendra gi mamangda gc tongra ne ba hana gi traditional oi ba nupi kapchet mayam sing se sidai sta intellectual oi bi nupi sema kanda yang kana attack tawrambadi gc tongra ne adegi aramam samarendra mu la ne ba aduna sumaina ikoi gi scholar oi bi banina aina ahalla moy oina advice tawbani ko yamna singmada yam section bigadabane ba ahanduna ahan oina thambiyo ba adagi ear popagi ear happy da base si tawbiganu ear duna su taktoin kanana aidi jisi tongrana hanbra adagi kana na kanwa tawi ana haibase sigi damakta ne koina naina ba matamda magi popagi ear se happa ga adagi writer du siri bra changi bra ka haibagi aikoina tangai phadana tawise masima aina aigi young scholar ni haina laujage makhoida sigi section haning basima yamna kanoda poksei adagi kano sida aikoigi santi blagi da naina basi man stalin technique akoi ingraji da haraga na dang ya panba maiteron da haraga ting saigi wari macha da lon amasung khuti makongdok aina leibase sidai magi lon gi kari nainare adagi pauna suspense pirami humor yawi kholi haidana chomlap pudi haiba the tohanjaning badi with example suspense piri ba nuai haliba apa basingi punging bu jinga puri bado karamba wari na matau karamna chingi bano haibado haibiramo asomda makokta wari libado adugi mahutta suspense kamaina pige haibadugi da oina pusan biro adugi tungan tara roy adagi haidi irony wari gi loirakpada thaklauna hanagi do khuna pazariba aikoina predict tawba ngamba natabada chatlauna leithokanda irony mapiba adusu yamna nuaiba makhalamane aduna subadani gi karamba wari machada pibage adagi mu wari dugi losalakpada open ending da thanambra paribasingda imasina tawdugumna paribasingda hangdoga decision dudi noi lojaro aroi bagi dudi kari oidoino haibado pariba ikoise lemna thadoktaba pariba ikogi wakhonji sijina hanba adumaina tawbra natraga kanagumba aibana tawe loinabak tengna haidokpa adumai tawbra asina singba mayam singse masigi si karamba wari da yawi ke dawe wari khudima a to z pandrasu yai phajaba wari khara writer amana lari kunbada kunduloi phajaba natte saireng ama phongbada mabu oina sonari se saireng loina mangna natte ama ani khak yabudu enough ne aduna hingalla chale isai sapasing su adungai ne
isai loina mak di phau na te isai khara khak na hinghala sat pane ba adu maina Subadani gida mating thokpa hei oi de yenge ye de yenge nak jik de yenge wang wang pan ba wari khara khangat pi ba machang oina tham pi ba eto je loina hai da ba ya de na to bi ga no adu maina aina to hanjaning bani ado masise thengchu thengje le mayam mareng chala bani aina sum nuai je dana masise ai contemporary oiba aikoi ge lenga oina homin tamina rakpa ado sahi yakhai surakpa amagi khongchat se naina ba matamda ai gisu sahi matang se lakpanina aduda thokiba thengnarakiba mayam sing du pungning da nongna phawra kanda yamna pungning siba nuai ba aduga aikoina chongminarakpa mayam singdugi chamminarakpa mayam singdugi aina tawjaba ngamdragasu kanagumbi amana tawraktana aidi marup amana changsilaktana keno se yamna ai isai sana leiringeda tapham sana pothampam sana posit poloi dana mafam chana thamamage haina haibegi wakal sida saksan biraiba marupusu mangon pizari hena sangna ibirako sangjan birako aduga masigi ibiriba kuna maksi amu hanna hayangna kurunse aksari moderator gi hoiba yamna ko pawaro aduga saite gi leiriba miyuishna nina bagi lamna sangsin ge haina asam leiragadi karam makhung thangna sangsin ge habagi ko pawaro thambira ma pujabu amka suhana thagasa pungdokjari Kshetrimayum Subadani sahi yangkai surapa saite khongchat masibu sinbiribna Kshetri Memorial Trust na sinbiduna pangthoiba mari subathagi amchana sida sim moderator gi pamnalin chemiba oza aruna koi trust ki maikadagi amadi aibi gi maikadagi thagasaba pungdokjari adu ngasi paper reader ahum tongan ba topic da papikiba koi maru kangama memton assistant professor Kakching Kuno papikiba na Kshetrimayum Subadani gi punsi masuk thabak aiba maki laik sung nei da dra sang hikiba asigi dam ta su thagasaba pungdokjari aduga kim akoi no roibla den university gi papikiba Subadani gi wani macha sidiam akopawal tambikiba roibla su thagasaba pungdokjari aduga koi salam santibla ina wasinasu yamna akopawaro Subadani gi I mapongdo lol asina simakya singda sangsilaga neina dana asigi koi Symposium sida tambikiba sigidam ta su thagasaba pungdokjari yamna nungaijari badi ngasigi Kshetrimayum Subadani gi pangtokjariba koi oza moderator su thamirami arui bada mahei matung chapi Subadani masi tasena mak chummabani ozana thamiram ba bhai asi yamna sanaba oza subada masi title oina piba yarba amka naina thamjari ozana su koi bimabati nate laikolga laikolgani madra kumani su yauri hujik koi meeting ozagi ka asida tawbani madra kitang mayamna kitang nungaina da haidi tawdi tawningaga laikoli lei thabang myam sin ngamaroi haibagi kana to ozana su phongdok pirami madra yaning da bi moase masin khara yawa bi ma patina thoki haidoro pun madu ozana di koi mayam mamang da di kashu thoina budi haigide masin mari to ngai mari da tawlai haibi sima di koi mayam mamang haigi adu oza su ba bi ma pati ga di nabi dong khara phone khara tong na ma le madudagi oza su ba sina tawda ga di na Kshetrimayum Yaima Trust ni kan ki bane da se maludi adu su yamna teno matam function ma taw bai ba khoi da maduda ekoni function ma solution ba maduda secretary na ngamaroi haibadi ngamjadabado mayamna ko yang yenga yamna akoi yamna tolaba kano dong na yenga la yebado maduda bima sina pakang haidoro pane maduda ni oza su ban ngasi trust lingatna ozana tokjaning ba khara lari pung bakangde laitana rai ka mating pangmani khangde aduga ngasai akoi mana pi badani khangde oza translation da oza memo ki lari
yamna maming leba padma tireli roi che handok pikri duni sinata ba to pa translation gi kwak ma so handok na ba sem san na leirabani ozagi si arke tampasna na handok pa summa nungai ba kaya ma su oza su badani akoi da mangon de ko na tamjani ngai ba mayam ma su lai ozagi jog jog law ba hek hai ba da mi se ta lakthur ka hai ba man ba ma ti ozagi yauri madumangna oza da yamna thang da omak li ba di natta ba adu nungalaga di ta ko thoki ba adu ta haure ba mi duna ni swan he mi mamang da hari hai ba ki khan ma wakla mi chelan ba do madu oza su ba da yawi madumuna oza gi oiba yamna choba dos tin natte masagi hinazara pa mi ga loina ba da ngasagi officer do order la pani na khoding ma loina ba gi madu lai pani na madu oza da lai madu gi mak ko le ko na sukar shi thoi do pa khan gi ba lai te ai isa mak su oza su ba ga ngang na ba su yamna yawi yani yaroi to ba madu thoi na madu ra khoina kan no chami adu oza na tauge haina ningra ba di tawwa putoke aina madu ngamani harga di adu hitang ngamba oza ni oza matung na sumai pa koi biu la ka dori ba koi golden jubilee hogre ade platinum la ka dori adu ga koi gi emerald kano du su la ka dori suma mayam sing asda oza na pudama se pang to ngamba oi biu haina aina oza gi function oiraga su ai tagasari bai gi mai kai dagi oza bu hana tagasari aduga mangling sil begoi kai khumner zara ba oza sing marung mapang lai kolgi aduga lingbira iba koi oza memo aga palada adu man lingbira ba eken oza koi birendra ji lairiba mayam sing aduga sudhir ipa sudhir yauri makoi sing ase thaga tabung amjade loi bo yawi ba sigi namakta aina khudima pu amam tamin panjadra ga su khudima po ina thaga sa muduk chari aduga matam punamata oza suba amari dasuyali holgi mapu oibiri bo pakitar oibiri ba oza doren hobudagi masi lengde photo nambada hogot badagi hena lairiba tilliba mayam sinase record oina thamongna bi madu asoga daita oza doren koi pangton hana kokjai channel dai robi ba masi tamta soina thaga saba pungdok jari aduga amanunda asai Kshetrimayum Yaima Trust ki member sing masi moi nasi tingbi raktra kasu mapan sana ki ba yawani na nasi sinbi langbirin ba kudi mapu aina ngai Trust ki mai kadagi Kshetrimayum Subadani ki mai kadagi kudi mapu aina thamu china thaga saba pungdok jari puna mapu amukana pungdok jari zama akoi sentri oza noyon sanada Kshetrimayum Subadani na asam ba khudol makatang damjage ain tapire masi lobi sing tension birchi ati noyon sana sigi port advertise ase maram do ko na haijage ising thaktragadi yamna apabase thaktragadi yadre ba lupan la ama pibase hawjiti korea na lupa lising ohum ga sanga yangkida sigi pose Kshetrimayum Yaima Trust na simbiduna Kshetrimayum Subadani di angkai su tani angkai sutna surapagi long term journey in literature have symposium si aski maya diling simbiri bi moderator ji aya bro ka lusile han mayang na sinjari photo session unta to sala na sala photo session ma lai mayang sinjari